Hey, Singkay lae ado channel ya put internet time out remove pin yamba sigi AI have a auto translate chat okay auto translate have chat ki auto translate se lai begine ba mamang da su problem lai is ngasi ju ko jingkhay na yamba ni irak podo aina changga yenge ba ko da nahan gi dumaina torok pa hai tare nang ahamba iyamba ni irak podo adu it helps aina thar e ba ko ai ngasi ju tawre da ngasi di soidre khangen aina setting du ji changga yeng mane ba ko adu auto translate tu di leram badu of di thamkhre adu ga na irei se nahan gi english ki do farabo haina hairei je handai ti jumna thokle ado si faramani auto translate leram bagini nahan ngai to ido aina setting du thibam khangra ba ko ado ngasi di setting do phangge off tawre ngasi di kem tawdre mayam nungairibro mayam chai sing chanarabro kai kamai tawrige comment tawsanbiro live se hawbata sungairi mi budi dum changnajara ani khara dum tap tapna chingkhai lae tei kana no khar su leiba male live comment tawsanbiro mayam wari sana bang ha wari watai nga sana se yam kuina su tharoige ngasidi sanare hai ko ngasidi yam kuina su tharoige aise mamang haptadagi hachang nuaitabadu hojiksu kya thoina phajana pungpha phaba haibadu oidribako aduduna aise isaje phambadasu wabado ai tawe haitare dunani me warobino Realme 15 Pro gi matangda amasung camera gi matangda kari khara haibiro yamba hai Realme 15 Pro se kano 16 Pro su lakre ko no update la ka Lenovo phone launch tawkre adu Realme gi phone sing se budget level da di mo ye number series se ko 11 12 13 14 15 na lai se sinaba yaba phone di oi camera gi matang hai tar ga di camera se moi se ai best camera di high ba yade moi se good camera hai tare ko moi budget range se de ko ado Realme se hosikan Realme ga Xiaomi hai tare amai se moi ge company sing se market share boy ro mo mo se am down chatle hosikan se Samsung ga Apple ga se world gi oina top 10 list ta ado moi na do makuk thong lai re to phone se andak February tha se da Samsung gi phone so kaino moi gi da A70 haibra F70 haibra series am so launch taw dorabni kui dram ni ko ana Realme 15 gumba do lai gi hand yengam do adugi price range to oi ga do male 30,000 hogi manung da soida lakani do adu ngai ra kan yeng mana bu hena fa do male hojikan se ai Realme gumba eno gumba se nothing adai di Xiaomi gumba phone sing se hojikan se kya kana ai suggest tawning ba phone oi de du phatti haibina te Realme 15 Pro yam adum phai leiba yai option alternative option kha la ka do de dum ngai ga leibane hena phadong male haibe wan ado mayamna chingkhai su leire huji huji comment tawise ruhiya 5050 haise aina khangmuda faruk oiram do male ado aina ngangi ba kaino se kari no khonjel se mayek seng na tabra aduga tab nungai tabra nahawai hana mamang da live thabda tharam khonjel kaino duga microphone gi khonjel gi haita ne voice ki clarity duga siga karaman hen nungai ge do comment tang toption biro ai yam kan ngang basu na te tap ngang basu na te adum chang amda gi normal da dum ngang ne ko sigi chang jang ngang matam da khonjel da dum make seng na fazana tabra adu aina hujib ngang se keno to bo khon seng da ba make seng da ko ta ba laibra dum comment ta toption biro chingkhai na di tai fazana dum hai ado chingkhai ado hujiki aina hujik ngangi base sigi khonjel gi voice clarity siga
ꯅꯍꯥꯟꯉꯩ ꯃꯃꯥꯡꯉꯩꯗ ꯊꯥꯈꯤꯕꯁꯤꯡꯗꯨꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯦ ꯀꯔꯝꯕꯅ ꯍꯦꯟꯒꯦꯗꯣ ꯑꯝꯇꯪ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯔꯛꯎꯅꯦ. ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ ꯁꯦꯡꯅ ꯇꯥꯏ ꯍꯥꯏꯌꯦꯀꯣ. ꯑꯗꯨꯒ ꯄ꯭ꯔꯦꯝꯖꯤꯠ ꯃꯇꯨꯝ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯕ꯭ꯔꯣ, ꯔꯤꯌꯦꯜꯃꯤ P4 ꯄꯋꯥꯔ ꯄꯥꯝꯃꯦ ꯂꯩꯕ ꯌꯥꯕ꯭ꯔꯥ? ꯌꯥꯏ, ꯔꯤꯌꯦꯜꯃꯤ P4ꯗꯤ ꯌꯥꯝ ꯐꯩ. ꯔꯤꯌꯦꯜꯃꯤꯒꯤ ꯑꯣꯚꯔꯑꯣꯜ ꯃꯣꯏꯒꯤ ꯐꯣꯟ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯅꯦ ꯔꯤꯌꯦꯜꯃꯤ ꯍꯥꯏꯕ ꯕ꯭ꯔꯥꯟꯁꯦ ꯆꯤꯡꯈꯠꯂꯤꯁꯦ P ꯁꯦꯔꯤꯁꯤꯅ ꯍꯥꯏꯇꯥꯔꯦꯅꯦ, ꯃꯣꯏꯅ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ. P4ꯁꯦ ꯑꯗꯨꯝ ꯐꯩ. ꯃꯥꯒꯤ ꯕꯦꯇ꯭ꯔꯤ ꯂꯦꯚꯦꯜꯒꯗꯨꯁꯨ ꯌꯥꯝ ꯆꯥꯎꯕ ꯈꯣꯠꯄ ꯁꯨꯝꯕꯒꯤ ꯅꯠꯇꯅꯀꯣ, ꯑꯗꯨꯝ ꯀꯝꯄꯅꯤꯗꯨꯕꯨ ꯆꯤꯡꯈꯠꯂꯤꯕ ꯑꯐꯕ ꯃꯥꯒꯤ ꯄ꯭ꯔꯗꯛ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯒꯗꯤ ꯔꯤꯌꯦꯜꯃꯤ P ꯁꯦꯔꯤꯁꯁꯤꯅꯦꯕ. P4ꯁꯦ ꯑꯗꯨꯝ ꯐꯩ. ꯉꯁꯤꯁꯤꯅ ꯍꯦꯟꯅ ꯁꯦꯡꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯀꯩꯅꯣꯅ, ꯆꯤꯡꯈꯩꯅꯀꯣ. ꯆꯤꯡꯈꯩ ꯐꯔꯦ ꯑꯗꯨꯗꯤ. ꯈꯣꯟꯖꯦꯜꯁꯨ ꯁꯦꯡꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯗꯥꯏꯅꯦ, ꯂꯣꯛ ꯑꯔꯨꯝ ꯇꯧꯔꯨꯕꯒꯤꯀꯣ, ꯃꯃꯥꯡ ꯍꯞꯇꯥ ꯈꯪꯉꯝꯒꯅꯤ, ꯃꯃꯥꯡ ꯁꯟꯗꯦꯗ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯃꯟꯗꯨꯗ ꯑꯩ ꯂꯥꯏꯚ ꯊꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯁ ꯑꯗꯨꯗꯒꯤ ꯅꯥꯕꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗꯤ ꯍꯛꯆꯥꯡꯁꯦ ꯄꯨꯔꯥ ꯀꯩ ꯍꯥꯏꯅꯤ ꯐꯤꯕꯝ ꯑꯃ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥ ꯉꯥꯡꯕꯗ ꯈꯣꯟꯖꯦꯜ ꯁꯦꯡꯗꯕꯗꯣ, ꯑꯗꯨꯒ ꯅꯥꯀꯣꯡꯗ ꯀꯩꯗ ꯉꯪꯉ ꯂꯩꯕꯗꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕ, ꯅꯨꯡꯉꯥꯏꯇꯕ, ꯑꯗꯩꯗꯤ ꯅꯣꯁ ꯕ꯭ꯂꯣꯛ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯂꯧꯁꯟꯕ ꯉꯝꯗꯕ ꯈꯣꯠꯇꯕ ꯑꯗꯨꯝꯕꯗꯣ ꯂꯩꯔꯝꯃꯒꯗꯤ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯍꯪꯕꯅꯦꯀꯣ. ꯖꯣꯅꯤ ꯊꯣꯛꯆꯣꯝ ꯍꯥꯏꯗꯧ ꯃꯥꯜꯂꯤ. ꯖꯣꯅꯤ ꯊꯣꯛꯆꯣꯝꯁꯨ ꯂꯥꯛꯑꯦ. ꯉꯁꯤꯗꯤ ꯑꯣꯇꯣ ꯇ꯭ꯔꯥꯟꯁꯂꯦꯠꯁꯨ ꯂꯩꯇ꯭ꯔꯕꯅꯤꯀꯣ, ꯃꯌꯥꯝꯅ ꯀꯃꯦꯟ ꯏꯕꯗꯣ ꯑꯗꯨꯝ ꯁꯦꯡ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ. ꯃꯃꯥꯡꯒꯤ ꯁꯟꯗꯦꯗ ꯑꯣꯇꯣ ꯇ꯭ꯔꯥꯟꯁꯂꯦꯠ ꯂꯩꯕꯒꯤ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯔꯒ ꯏꯪꯂꯤꯁꯇ ꯀꯩꯅꯣꯝ ꯍꯦꯛ ꯊꯣꯛ, ꯑꯗꯩꯗꯤ ꯀꯩꯅꯣ ꯌꯥꯝ ꯇꯧꯈ꯭ꯔꯗꯥꯏꯅꯦ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯨꯗꯗꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ. ꯀꯃꯦꯟ ꯑꯃ ꯏꯅꯤ, ꯑꯃ ꯑꯩꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯥꯔꯛꯀꯅꯤ, ꯑꯗꯒꯤ ꯑꯅꯤꯔꯛ ꯍꯟꯖꯟ ꯍꯟꯖꯟꯅ ꯏꯗ꯭ꯔꯗꯤ ꯌꯥꯗꯕꯩ ꯃꯑꯣꯡ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯃ ꯌꯥꯎꯕꯅꯦꯕꯀꯣ. ꯑꯗꯨꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ. ꯑꯗꯣ ꯉꯁꯤꯗꯤ ꯇꯧꯔꯝꯗꯧ ꯃꯥꯟꯗ꯭ꯔꯦ, ꯇꯧꯗ꯭ꯔꯦꯅ ꯈꯜꯂꯤ. ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯍꯧꯕꯗꯁꯨ ꯉꯥꯏꯔꯤꯀꯣ, ꯂꯥꯏቭꯁꯦ ꯃꯤꯅꯤꯠ 7 8 9 ꯆꯠꯄꯗ ꯉꯥꯏꯔꯤ. ꯑꯗꯨꯝ ꯉꯥꯏꯍꯥꯛꯄꯨꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯁꯦ ꯅꯨꯡꯉꯥꯏꯅ. ꯑꯗꯨ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ. ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯐꯣꯟ ꯈꯛꯇꯒꯤ ꯃꯇꯥꯡ ꯅꯠꯇ꯭ꯔꯁꯨ ꯀꯩ ꯂꯩꯗꯅꯀꯣ, ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯕ ꯌꯥꯏꯀꯣ. ꯑꯗꯨꯝ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯕꯗ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯕꯗ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒꯅꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯁꯤꯁꯨ. ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯊꯥꯔꯝꯕꯗꯣ ꯉꯝꯗꯕꯗꯩ ꯁꯟꯗꯦꯗ ꯑꯃꯨꯛ ꯊꯥꯔꯦ. ꯑꯗꯣ ꯁꯤ ꯃꯇꯨꯡꯗꯒꯤꯗꯤ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯈꯟꯖꯕꯅꯦ. ꯑꯗꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯃꯁꯨ ꯇꯁꯦꯡꯅ ꯍꯛꯆꯥꯡ ꯉꯝꯗꯕ ꯀꯩꯒ ꯉꯝꯈꯤꯗ꯭ರೆ. ꯕ꯭ꯂꯨꯇꯨꯠ ꯁ꯭ꯄꯤꯀꯔ ꯔꯣꯝꯗ ꯁꯨꯝ ꯇꯥꯕ ꯌꯥꯕ ꯌꯥꯝ ꯍꯣꯡꯕ ꯈꯔꯁꯨ ꯅꯨꯡꯉꯥꯏꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯕ꯭ꯔꯣ ꯍꯥꯏ. ꯅꯥꯎꯕ ꯀꯩꯅꯣ ꯂꯥꯛꯑꯦ. ꯅꯥꯎꯕ ꯀꯩꯅꯣꯅꯤ, ꯅꯥꯎꯕꯒꯤ ꯕꯖꯦꯠꯇꯨꯒꯤꯁꯨ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯛꯑꯦ. ꯀꯌꯥꯝ ꯌꯥꯝꯅ ꯃꯃꯜ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯄꯤꯕ ꯄꯥꯝꯃꯤꯅꯣ, ꯑꯗꯨꯒ ꯀꯔꯝꯕ ꯁ꯭ꯇꯥꯏꯜ ꯂꯩꯗꯅꯀꯣ, ꯃꯆꯥ ꯌꯥꯝ ꯄꯤꯛꯄ ꯄꯣꯔꯇꯦꯕꯜ ꯄꯥꯝꯃꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯌꯨꯝꯗ ꯁꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯕ, ꯈꯤꯜꯂꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁ꯭ꯋꯥꯏ ꯌꯥꯝ ꯆꯥꯎꯕ ꯑꯩꯈꯣꯏ ꯂꯩꯗꯅꯀꯣ. ꯑꯗꯨꯝ ꯑꯗꯨꯗꯩ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯁ꯭ꯄꯦꯁꯤꯐꯥꯏ ꯈꯤꯇꯪ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯅꯦ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯗꯣꯏꯅꯣ ꯂꯥꯏꯚꯁꯤ ꯏꯌꯥꯝꯕ? ꯑꯩ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯊꯥꯒꯦꯅꯗꯤ ꯈꯜꯂꯦꯕꯀꯣ. ꯑꯩ ꯍꯧꯕꯗꯁꯨ ꯉꯥꯏꯔꯤꯗꯅ ꯃꯤꯅꯤꯠ 7 ꯈꯛꯇꯪ ꯁꯨꯕꯗ ꯉꯥꯏꯔꯤ. ꯑꯗꯨꯝ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯂꯩꯔꯤꯗ. ꯄꯨꯡ ꯑꯃ ꯍꯥꯏꯁꯦ ꯁꯥꯡꯉ ꯃꯇꯝꯅꯤꯀꯣ. ꯑꯗꯣ ꯑꯗꯨꯝ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯍꯟꯁꯦ. ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯣ ꯆꯤꯡꯈꯩ. ꯃꯌꯥꯝ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯏ. ꯑꯗꯨꯒ ꯀꯔꯤ ꯑꯍꯥꯎꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯀꯔꯤ ꯌꯦꯟꯁꯥꯡꯅ ꯍꯥꯎꯔꯤꯒꯦ? ꯅꯤꯡꯊꯝꯊꯥꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ. ꯅꯤꯡꯊꯝꯊꯥꯒꯤ ꯆꯥꯔꯨ ꯈꯨꯗꯤꯡꯃꯛ ꯍꯥꯎꯕ ꯃꯇꯝꯗꯨꯗꯤ ꯂꯣꯏꯗꯧꯔꯦ. ꯍꯧꯖꯤꯛꯁꯦ ꯐꯩꯔꯦꯟ ꯆꯪꯉꯛꯑꯦ. ꯁꯔꯁꯋꯇꯤ ꯄꯨꯖꯥꯁꯨ ꯂꯣꯏꯈ꯭ꯔꯦꯅꯀꯣ. ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯌꯥꯝ ꯀꯟꯅ ꯁꯤꯠꯄ, ꯎꯔꯨ ꯁꯤꯠꯄ ꯃꯇꯝꯗꯣ ꯌꯧꯔꯛꯇꯣꯔꯦ. ꯍꯩꯅꯤꯡ ꯆꯥꯔꯒ ꯍꯨꯏꯁꯦꯜ ꯈꯣꯡꯕꯗꯣ, ꯃꯣꯏꯁꯤ ꯍꯩꯅꯤꯡ ꯆꯥꯔꯒ ꯁꯨꯃꯥꯏꯅ ꯍꯨꯏ ꯈꯣꯡꯕꯗ ꯆꯤꯟꯕꯥꯟ ꯆꯦꯈꯥꯏ ꯃꯇꯝꯗ ꯌꯧꯔꯛꯀꯗꯧꯔꯦ. ꯑꯉꯥꯡ ꯑꯣꯏꯔꯤ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ, ꯅꯨꯡꯉꯥꯏꯕꯅꯤ. ꯁ꯭ꯀꯨꯜꯒꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯒ ꯂꯣꯏꯈꯤꯕ ꯃꯇꯝ, ꯁ꯭ꯀꯨꯜꯁꯨ ꯀꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝꯅ. ꯑꯩ ꯑꯗꯨꯝ ꯃꯤꯁꯁꯦ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯏꯇꯣꯝꯇ ꯂꯩꯕ ꯀꯥꯟꯗꯁꯨꯀꯣ. ꯑꯩꯈꯣꯏꯒꯤ ꯂꯧꯁꯨ ꯌꯩꯊꯣꯛꯈꯤꯕ ꯂꯣꯏꯈꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯇꯒ ꯆꯔꯨꯒꯤ ꯃꯄꯩꯒ ꯄꯩ ꯂꯩꯕ ꯃꯇꯝꯗꯨꯗ ꯂꯧꯕꯨꯛꯇ ꯆꯦꯜꯂꯀꯥꯟꯗꯒ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯁꯥꯟꯅꯕ ꯌꯥꯝ ꯁꯥꯟꯅꯔꯨꯔꯀꯥꯟꯗ ꯍꯟꯖꯜꯂꯛꯄꯗ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯨꯝꯗ ꯍꯟꯖꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯈꯨꯠꯇ ꯆꯔꯨꯒꯤ ꯀꯩꯅꯣꯗꯨꯅ ꯌꯥꯠꯂꯒ ꯈꯣꯡ ꯈꯨꯠ ꯍꯥꯝꯕꯗ ꯊꯨꯞꯄꯒꯤ ꯑꯗꯨꯗꯣ ꯀꯞꯇꯅꯒ ꯇꯧꯕꯗꯣ, ꯑꯗꯨ ꯅꯣꯡꯉꯥꯜꯂꯒꯁꯨ ꯑꯗꯨꯝ ꯁꯥꯟꯅꯕ, ꯑꯗꯨꯝ ꯆꯦꯟꯕ.
ꯑꯗꯒꯤ ꯍꯧꯖꯤꯛꯁꯦ ꯐꯩꯔꯦꯟꯒꯤ ꯀꯩꯀꯩ ꯀꯩꯅꯣ ꯇꯥꯔꯛꯄ ꯃꯇꯝ ꯅꯨꯡꯁꯤꯠ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯇꯦꯂꯪꯒꯥ ꯁꯥꯔꯒ ꯂꯧꯕꯨꯛꯁꯤꯗ ꯇꯦꯂꯪꯒꯥ ꯄꯥꯏꯗꯣꯏꯅꯦꯕꯀꯣ ꯇꯦꯂꯪꯒꯥꯁꯦ ꯇꯠꯂꯒ ꯄꯥꯏꯈ꯭ꯔꯒꯁꯨ ꯂꯧꯕꯨꯛꯇꯅꯤꯅ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅ ꯆꯦꯜꯂꯒ ꯇꯥꯟ ꯆꯦꯜꯂꯒ ꯇꯦꯂꯪꯒꯥꯗꯣ ꯑꯃꯨꯛ ꯈꯨꯜꯂꯒ ꯂꯪꯗ ꯑꯃꯨꯛ ꯁꯝꯃꯒ ꯑꯃꯨꯛ ꯄꯥꯏꯗꯣꯏꯅꯦ ꯑꯗꯩꯗꯤ ꯀꯩꯅꯣ ꯁꯥꯟꯅꯕ ꯃꯥꯔꯕꯜ ꯁꯥꯟꯅꯕ ꯑꯗꯩ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯁꯥꯟꯅꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯥꯔꯕꯜꯒ ꯌꯥꯝ ꯁꯥꯟꯅꯔꯛꯑꯦ ꯑꯗꯣ ꯐꯪꯗ꯭ꯔꯦꯀꯣ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯁꯨꯝ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯁꯨꯝ ꯍꯣꯡꯉꯛꯄꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡꯅ ꯇꯧꯕ ꯃꯇꯧꯗꯣ ꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯇꯧꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯗꯣꯏꯅꯤꯅ ꯑꯗꯨꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯁꯦ ꯌꯥꯝ ꯚꯦꯂꯨ ꯌꯥꯝ ꯂꯩꯕꯖꯥꯠꯅꯤ ꯔꯨꯝꯗ ꯏꯊꯟꯇ ꯇꯥꯕꯒꯤ ꯀꯔꯤꯔꯣ ꯍꯥꯏ ꯃꯃꯥꯡꯗ iPhone 15ꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯏꯌꯥꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ iPhone 15 ꯍꯣꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯤꯀꯣ ꯂꯩꯕ ꯌꯥꯔꯤ ꯍꯥꯏꯕꯗꯤ iPhone 15ꯁꯦ ꯌꯥꯝ ꯑꯥꯎꯠꯗꯦꯇꯦꯠ ꯑꯣꯏꯕꯁꯨ ꯑꯣꯏꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯁꯨ ꯇꯥꯡꯕꯁꯨ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ 16ꯁꯨ 17 ꯑꯅꯤꯔꯛ ꯃꯥꯏ ꯃꯇꯨꯡꯗꯁꯨ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯗꯤꯖꯥꯏꯟꯁꯨ ꯑꯗꯨꯝ ꯐꯖꯔꯤ ꯍꯥꯏꯗꯤ ꯇꯤꯇꯥꯅꯤꯌꯝ ꯕꯣꯗꯤꯒ ꯑꯣꯏꯔꯀꯥꯟꯗ ꯑꯗꯩ Type-C ꯀꯩꯅꯣꯁꯤꯁꯨ iPhone 15ꯗꯒꯤ ꯍꯧꯗꯣꯔꯛꯄꯅꯤꯅ ꯑꯗꯨꯝ ꯑꯃꯒ ꯑꯗꯨꯝ ꯆꯥꯟꯅꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ 45-50ꯒꯤ ꯃꯅꯨꯡꯗꯗꯤ iPhone 15ꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯐꯪꯉꯝꯒꯅꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯤꯗ 40-50 ꯐꯥꯎꯒꯤ ꯕꯖꯦꯠ ꯔꯦꯟꯖꯁꯤꯗ ꯑꯁ ꯃꯩ ꯃꯨꯠꯈ꯭ꯔꯦ ꯌꯥꯝꯅ ꯀꯩꯅꯣꯅꯦ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐꯥꯎꯕ ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯁꯤꯇꯤ ꯑꯃꯗ ꯁꯨꯃꯥꯏꯅꯒ ꯃꯩ ꯃꯨꯠꯄ ꯀꯥꯏꯁꯤꯗꯤ ꯄꯥꯛ-ꯄꯥꯛꯇꯤ ꯊꯣꯛꯇꯕꯅꯦ ꯑꯗꯣ ꯉꯁꯤ ꯊꯣꯛꯑꯦ ꯑꯗꯣ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯦꯡꯉꯣꯁꯦ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯗ ꯎꯠꯈꯤꯕ ꯀꯩꯅꯣꯗꯨꯅꯤꯀꯣ ꯏꯁꯄꯤꯀꯔ ꯃꯆꯥꯗꯨꯅꯤꯀꯣ ꯁꯤꯁꯦ ꯏꯁꯄꯤꯀꯔ ꯃꯆꯥꯗꯣ ꯏꯁꯩ ꯇꯥꯔꯁꯨ ꯌꯥꯕ ꯑꯗ ꯂꯥꯏꯠ ꯊꯥꯜꯂꯁꯨ ꯌꯥꯕ ꯏꯁꯄꯤꯀꯔ ꯍꯥꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯈꯤꯕꯗꯣ ꯑꯗꯨꯒꯤ ꯏꯁꯄꯤꯀꯔꯗꯨꯅꯦ ꯁꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯩ ꯊꯥꯜꯂꯤꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯁꯦ ꯃꯩ ꯃꯨꯠꯈꯤ ꯀꯥꯟꯗ ꯏꯃꯥꯔꯖꯦꯟꯁꯤꯗ ꯑꯩꯈꯣꯏ ꯇꯣꯔꯆ ꯂꯥꯏꯠ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯏꯁꯩ ꯇꯥꯔꯁꯨ ꯌꯥꯔꯦ ꯁꯤꯁꯤꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯥꯎꯕꯗ ꯁꯖꯦꯁ ꯇꯧꯒꯦ ꯇꯧꯔꯤꯗꯣ ꯅꯥꯎꯕ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯚꯤꯗꯤꯑꯣ ꯌꯥꯎꯕꯅꯦ ꯁꯤꯒꯤ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯈꯛꯇꯪ ꯑꯩꯅ ꯑꯟꯕꯣꯛꯁꯤꯡ ꯇꯧꯈꯤꯕ ꯀꯩꯅꯣ ꯑꯃ ꯌꯥꯎꯕꯅꯤꯀꯣ ꯏꯁꯄꯤꯀꯔ ꯑꯃ ꯁꯤꯒꯤ ꯏꯁꯄꯤꯀꯔꯁꯤꯅꯦ ꯂꯨꯄꯥ 1,480 ꯄꯤꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯑꯣꯐꯔ ꯂꯣꯏꯈꯤꯕꯒꯤ ꯂꯨꯄꯥ 150ꯒꯨꯝꯕ ꯍꯦꯟꯒꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯗ ꯕ꯭ꯂꯨꯇꯨꯠ ꯏꯁꯄꯤꯀꯔ ꯑꯣꯏꯅ ꯏꯁꯩ ꯇꯥꯔꯁꯨ ꯌꯥꯔꯦ ꯍꯧꯖꯤꯛ ꯂꯥꯏꯠ ꯊꯥꯜꯂꯤꯁꯤꯅꯦ ꯌꯦꯡꯉꯣ ꯃꯩ ꯊꯥꯜꯂꯤꯁꯤꯁꯨ ꯊꯥꯟꯕꯁꯨ ꯌꯥꯔꯦ ꯏꯃꯥꯔꯖꯦꯟꯁꯤ ꯇꯣꯔꯆ ꯂꯥꯏꯠ ꯄꯨꯗ꯭ꯔꯁꯨ ꯌꯥꯔꯦ ꯄꯤꯁꯛꯁꯨ ꯄꯤꯛꯄꯀꯣ ꯁꯥꯏꯃꯛꯇꯒꯤ ꯆꯥꯎꯕ ꯌꯦꯡꯉꯣ ꯄꯤꯁꯛ ꯄꯤꯛꯄ ꯀꯩꯅꯣꯅꯤ ꯏꯁꯄꯤꯀꯔꯅꯤ ꯑꯗꯨꯒ IPX7ꯒꯤ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟꯒꯤ ꯔꯦꯇꯤꯡꯁꯨ ꯌꯥꯎꯕꯒꯤ ꯏꯁꯤꯡ ꯂꯨꯞꯁꯜꯂꯁꯨ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯟꯕꯣꯛꯁꯤꯡꯗꯣ ꯐꯖꯅ ꯌꯦꯡꯉꯣ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯔꯦ ꯂꯩꯅꯕꯒꯤ ꯂꯤꯡꯛꯇꯨꯁꯨ ꯌꯥꯎꯔꯝꯃꯅꯤ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯗꯛ ꯇꯦꯛ ꯇꯧꯕꯗꯨꯗ ꯚꯤꯗꯤꯑꯣꯗꯨꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯗ ꯌꯦꯡꯉꯣ ꯅꯥꯎꯕ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯥꯝꯃꯒꯗꯤ ꯁꯤ ꯌꯥꯝ ꯐꯕ ꯄꯣꯠꯅꯦ ꯑꯩ ꯏꯁꯥꯃꯛꯅ ꯃꯁꯤ ꯌꯥꯝ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜꯂꯤ ꯁꯤꯖꯤꯟꯅꯒꯦꯅ ꯑꯩꯅ ꯂꯩꯔ ꯀꯨꯏꯅ ꯁꯨꯝ ꯑꯐꯕ ꯚꯤꯗꯤꯑꯣ ꯏꯁꯄꯤꯀꯔ ꯃꯆꯥ ꯈꯔ ꯑꯗꯨꯝ ꯊꯤꯔꯒ ꯌꯦꯡꯉꯛꯄꯗ ꯃꯁꯤ ꯊꯦꯡꯅꯕꯗꯒꯤ ꯃꯁꯤ ꯂꯩꯔꯒꯦꯅ ꯂꯩꯔꯒ ꯏꯁꯥꯒꯤ ꯁꯤꯖꯤꯟꯅꯕ ꯑꯣꯏꯕ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯁꯤ ꯀꯥꯟꯅꯅꯤ ꯅꯨꯡꯉꯥꯏꯅꯦꯅ ꯑꯩꯅ ꯁꯖꯦꯁ ꯇꯧꯕ ꯑꯗꯨꯝꯕ ꯏꯁꯄꯤꯀꯔ ꯑꯃꯈꯛꯅꯦ ꯃꯥꯅꯦ ꯆꯤꯡꯈꯩ ꯅꯨꯡꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯑꯗꯨꯅ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦꯀꯣ ꯑꯗꯨꯝ ꯏꯇꯟꯇꯒ ꯂꯩꯕꯒꯤꯀꯣ ꯌꯥꯝ ꯃꯤꯁ ꯇꯧꯋꯦ ꯑꯗꯨꯒꯨꯝꯕ ꯃꯇꯝꯁꯤꯡꯗꯣ ꯍꯧꯈꯤꯕ ꯃꯇꯝꯁꯤꯡꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯁꯤꯡꯗꯣ ꯃꯤꯁꯁꯨ ꯌꯥꯝ ꯇꯧꯋꯦ ꯑꯗꯩꯗꯤ ꯁꯨꯝ ꯑꯩꯅꯒ ꯊꯕꯛ ꯆꯠꯀꯦꯅ ꯊꯣꯛꯂꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯆꯠꯄ ꯈꯣꯠꯂꯨꯕꯒꯤ ꯍꯜꯂꯛꯄ ꯈꯣꯠꯂꯛꯄ ꯃꯌꯥꯝ ꯄꯔꯦꯡꯒ ꯂꯥꯛꯄꯗꯣ ꯎꯔꯀꯥꯟꯗꯀꯣ ꯑꯁ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯇꯧꯋꯦ ꯀꯩꯅꯣꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯀꯥꯟꯗ ꯑꯉꯥꯡ ꯃꯌꯥꯝ ꯁ꯭ꯀꯨल ꯀꯥꯟꯅꯗꯕꯤ ꯂꯥꯡꯅ ꯁꯥꯟꯅꯕ ꯃꯇꯝꯗꯨ ꯎꯕ ꯀꯥꯟꯗꯨꯗ ꯁꯨꯝ ꯑꯗꯨꯝ ꯃꯤꯁ ꯇꯧꯔꯛꯄꯗꯣ ꯏꯇꯣꯝꯇꯒ ꯂꯩꯕꯅꯤꯅ ꯀꯥ ꯃꯅꯨꯡꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯋꯥꯈꯜꯁꯦ ꯑꯣꯟ ꯌꯥꯝ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯥꯝ ꯃꯤꯁ ꯇꯧꯕ ꯑꯗꯨꯒꯤ ꯄꯦꯔꯤꯌꯠꯇꯣ ꯑꯩꯈꯣꯏꯒꯤ ꯆꯥꯏꯜꯍꯨꯗ ꯍꯥꯏꯗ꯭ꯔꯥ ꯑꯗꯨꯒꯤ ꯄꯦꯔꯤꯌꯠꯇꯣ 1+15R ꯐꯕ꯭ꯔꯣ ꯍꯥꯏ 1+15R ꯍꯣꯏ 1+15Rꯁꯦ ꯐꯩ ꯃꯥꯁꯦ 13Rꯒꯁꯨ ꯑꯗꯨꯝ ꯏꯃꯥꯟ ꯃꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯁꯦꯁꯔꯁꯤꯗ ꯃꯥꯅ 8 Elite ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯗꯤꯁꯄ꯭ꯂꯦ ꯈꯔ ꯆꯥꯎꯔꯦ ꯕꯦꯇ꯭ꯔꯤ ꯈꯔ ꯆꯥꯎꯔꯦ ꯑꯗꯨꯅꯤ ꯑꯗꯨꯒ 13Rꯁꯨ ꯃꯉꯣꯟꯗꯒꯤꯗꯤ ꯇꯥꯗꯦ ꯄꯩꯁꯥꯗꯨ ꯂꯨꯄꯥ 10,000ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯈꯦꯠꯅꯕꯅꯦ ꯑꯅꯤꯗꯨꯗ ꯑꯗꯣ ꯕꯖꯦꯠꯇꯨ ꯂꯩꯔꯒꯗꯤ 1+15R ꯌꯥꯝ ꯐꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯄꯔꯐꯣꯔꯃꯦꯟꯁ ꯀꯩ ꯌꯥꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯒꯗꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦꯗ ꯃꯩꯁꯦ ꯍꯧꯖꯤꯛ ꯁꯦꯀꯦꯟ ꯃꯤꯅꯤꯠ ꯀꯌꯥꯃꯨꯛꯇꯤ ꯐꯥꯔꯝꯕꯅꯤ ꯃꯤꯅꯤꯠ 2-3ꯗꯤ ꯐꯥꯔꯝꯕꯅꯤꯀꯣ ꯃꯨꯠꯂꯤꯁꯦ ꯄ꯭ꯔꯤꯄꯦꯗꯇ ꯑꯗꯨꯁꯨ ꯁꯤꯒꯨꯝꯕ ꯁꯤꯇꯤ ꯑꯃꯗ ꯁꯨꯃꯥꯏꯅ ꯃꯩ ꯃꯨꯠꯄꯒ ꯍꯥꯏꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯑꯦꯛꯁꯄꯦꯛꯇꯤ ꯇꯧꯗꯕ ꯊꯕꯛ ꯑꯃꯅꯤ ꯑꯗꯨ ꯃꯨꯠꯂꯦ
ꯃꯌꯥꯝ ꯉꯥꯏꯃꯤꯟꯅ ꯇꯥꯔꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯕ꯭ꯂꯨꯇꯨꯠ ꯁ꯭ꯄꯤꯀꯔꯁꯤꯅ ꯉꯁꯤꯒꯤ ꯈꯔ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯃꯇꯝ ꯈꯔ ꯃꯤꯅꯤꯠ 5-10 ꯆꯂꯥꯏ ꯇꯥꯔꯦ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯜꯂꯤ ꯌꯦꯡꯉꯁꯤ ꯕꯦꯇ꯭ꯔꯤꯁꯨ ꯆꯥꯔꯖ ꯇꯧꯗꯕꯅꯤ ꯑꯩꯅ ꯅꯍꯥꯟ ꯏꯁꯩ ꯇꯥꯕꯗꯩ ꯊꯝꯈꯤꯕꯗꯩ ꯕꯦꯇ꯭ꯔꯤꯁꯨ ꯆꯥꯔꯖ ꯇꯧꯗꯕꯤ ꯂꯩꯈꯤꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯁ꯭ꯄꯤꯀꯔꯁꯦ ꯃꯌꯥꯝ ꯄꯥꯝꯃꯗꯤ ꯂꯩꯕ ꯌꯥꯏꯀꯣ ꯁꯤ ꯁ꯭ꯄꯤꯀꯔꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯑꯣꯏꯕ ꯑꯦꯃꯥꯔꯖꯦꯟꯁꯤꯗ ꯁꯨꯃꯥꯏꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯕ ꯑꯗꯨꯒꯤ ꯁ꯭ꯄꯤꯀꯔꯗꯣ ꯑꯩꯅ ꯅꯍꯥꯟ ꯎꯠꯄꯗꯨꯒꯤ ꯀꯥꯟꯅꯐꯝꯁꯦ ꯉꯁꯤ ꯑꯃ ꯎꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯀꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯁꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯀꯥꯏꯗꯅꯣꯝ ꯊꯦꯠꯆꯜꯂ ꯊꯝꯃꯀꯥꯟꯗ ꯁꯨꯝ ꯑꯗꯨꯝ ꯂꯥꯏꯠ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦꯅꯀꯣ ꯁꯨꯃꯥꯏꯅ ꯊꯦꯠꯆꯜꯂ ꯊꯝꯃꯀꯥꯟꯗ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯄꯥꯏꯔꯒ ꯃꯌꯥꯝꯗ ꯎꯍꯟꯅꯤꯡꯕꯒꯤ ꯑꯩꯅ ꯄꯥꯏꯔ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯕꯩ ꯋꯥꯅꯦꯕꯀꯣ ꯑꯅꯤꯔꯛ ꯃꯥꯒꯤ ꯂꯥꯏꯠꯁꯦ ꯏꯟꯇꯦꯟꯁꯤꯇꯤꯁꯦ ꯉꯥꯟꯕꯒꯤ ꯆꯥꯡꯁꯦ ꯑꯅꯤꯔꯛ ꯁꯤꯗꯒꯤ ꯍꯦꯟꯅ ꯉꯥꯟꯈꯠꯍꯟꯕꯁꯨ ꯌꯥꯏꯑꯕ ꯌꯦꯡꯉꯨꯀꯣ ꯑꯗꯣ ꯃꯥꯁꯤꯗꯩ ꯍꯦꯟꯅ ꯉꯥꯟꯈꯠꯍꯟꯕꯁꯨ ꯌꯥꯏꯑꯕ ꯁꯨꯃꯥꯏꯅ ꯈꯞꯍꯟꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩ ꯈꯞꯍꯜꯂꯔꯣꯏ ꯁꯨꯃꯥꯏꯅ ꯊꯝꯃꯅꯤ ꯍꯥꯏ ꯃꯌꯥꯝ ꯁꯥꯔ ꯍꯣꯏ ꯍꯧ ꯂꯩꯔꯝꯃꯦ ꯍꯥꯏ KBPFꯅ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯃꯤꯅꯤꯠ 15-16 ꯁꯨꯔꯦ ꯂꯥꯏꯚ ꯍꯧꯕ ꯃꯩ ꯃꯨꯠꯈꯤꯗꯅ ꯀꯩꯅꯣꯅ ꯕ꯭ꯂꯨꯇꯨꯠ ꯁ꯭ꯄꯤꯀꯔꯗꯨꯅ ꯑꯣꯏꯅ ꯊꯥꯜꯂꯒ ꯁꯤꯖꯤꯟꯅꯔꯤ ꯑꯗꯨ ꯃꯌꯥꯝꯅ ꯕ꯭ꯂꯨꯇꯨꯠ ꯁ꯭ꯄꯤꯀꯔꯗꯣ ꯎꯠꯄ ꯑꯣꯏꯅꯀꯣ ꯑꯗꯨꯅ ꯑꯣꯏꯅ ꯇꯧꯔꯤ ꯑꯩꯗꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯈꯪꯍꯧꯗꯅ ꯃꯝꯈꯤꯕꯗꯨꯅ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯨꯔꯦ ꯍꯥꯏ ꯃꯥꯅꯦ ꯃꯩ ꯃꯨꯠꯈꯤꯕꯗꯨꯗ ꯀꯔꯤꯅꯣ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯠ ꯂꯣꯏꯁꯟꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤꯖꯥꯠꯅꯤ ꯁꯥꯎꯟ ꯇꯥꯁꯦ ꯍꯧꯖꯤꯛꯀꯤꯗꯣ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯌꯥꯔꯔꯣꯏꯌꯦ ꯁꯥꯎꯟ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕ ꯀꯩꯅꯣꯗꯣ ꯑꯟꯕꯣꯛꯁꯤꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗ ꯑꯩ ꯏꯁꯩ ꯊꯥꯔꯒꯁꯨ ꯑꯗꯨꯝ ꯁꯥꯎꯟꯗꯣ ꯑꯗꯨꯝ ꯇꯥꯍꯜꯂꯕꯅꯦ ꯑꯗꯨꯗ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯋꯥꯟ ꯄ꯭ꯂꯁ ꯐꯣꯟꯁꯦ ꯀꯨꯏꯅ ꯄꯥꯏꯅꯔꯕ ꯃꯇꯨꯡꯗ ꯀꯦꯃꯦꯔꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯃꯥꯡꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯣꯏ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯐꯣꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯍꯟꯊꯔꯛꯄꯩ ꯋꯥꯁꯦ ꯁꯨꯡꯂꯩ ꯂꯩꯇꯦ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗꯦ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯌꯥꯏ ꯁꯤꯁꯨ ꯃꯍꯥꯎ ꯑꯃꯅꯦ ꯍꯥꯏ ꯃꯥꯅꯦ ꯑꯗꯨꯝ ꯃꯈꯜ ꯑꯃꯅꯤ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯌꯥꯕ ꯄꯣꯠꯅꯦ ꯁꯤꯒꯤ ꯁ꯭ꯄꯤꯀꯔꯁꯦ ꯃꯃꯜ ꯃꯃꯥꯁꯦ ꯈꯤꯇꯪ ꯇꯥꯡꯂꯞ ꯂꯩꯌꯦꯕꯀꯣ ꯑꯍꯣꯡꯕꯗꯤ ꯆꯤꯡꯗ꯭ꯔꯦꯕ ꯃꯥꯒ ꯃꯥꯟꯅꯕ ꯍꯥꯏꯗꯤ ꯃꯥꯏ ꯁꯨꯃꯥꯏꯅ ꯐꯤꯆꯔꯁ ꯈꯔꯗꯤ ꯋꯥꯠꯂꯦ ꯑꯃ ꯖꯦꯕ꯭ꯔꯣꯅꯤꯛꯁꯀꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯖꯦꯕ꯭ꯔꯣꯅꯤꯛꯁꯀꯤꯗꯨꯁꯨ ꯑꯩꯅ ꯇꯦꯛ ꯇꯧꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯗ ꯖꯦꯕ꯭ꯔꯣꯅꯤꯛꯁꯀꯤꯁꯤꯅ ꯃꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯦꯒꯅꯦꯇꯤꯛ ꯀ꯭ꯂꯤꯐ ꯑꯣꯏꯕꯁꯦ ꯃꯦꯒꯅꯦꯠ ꯌꯥꯎꯕꯁꯤꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟꯁꯤꯁꯨ ꯃꯥꯒ ꯈꯔ ꯈꯦꯠꯅꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯈꯦꯠꯅꯩꯁꯦ ꯁꯤ ꯂꯥꯏꯠ ꯊꯥꯟꯕ ꯌꯥꯕꯁꯦ ꯂꯥꯏꯠ ꯌꯥꯎꯕꯁꯦ ꯖꯦꯕ꯭ꯔꯣꯅꯤꯛꯁꯀꯤꯗꯨꯅ ꯌꯥꯎꯗꯦꯕ ꯃꯥꯁꯨ ꯁꯥꯏꯃꯛꯇꯪ ꯆꯥꯎꯋꯦꯕꯀꯣ ꯃꯥꯏꯗꯨꯅ ꯖꯦꯕ꯭ꯔꯣꯅꯤꯛꯁꯀꯤꯗꯨꯅ ꯂꯨꯄꯥ 1,400ꯃꯨꯛ ꯄꯤꯕꯅꯦꯕ ꯃꯥꯏꯗꯨꯁꯨ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯁꯤꯒꯤꯁꯤꯅ ꯈꯤꯇꯪ ꯐꯤꯆꯔ ꯍꯦꯜꯂꯛꯄꯁꯦ ꯁꯨꯃꯥꯏꯅ ꯑꯦꯃꯥꯔꯖꯦꯟꯁꯤꯗ ꯀꯩꯗ ꯂꯥꯏꯠ ꯑꯣꯏꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯝꯅꯤꯅꯀꯣ ꯈꯥꯎꯗ ꯑꯩꯈꯣꯏ ꯇꯣꯔꯆ ꯂꯥꯏꯠ ꯄꯨꯔ ꯆꯠꯇ꯭ꯔꯁꯨ ꯍꯧꯖꯤꯛꯀꯥꯟꯗꯤ ꯐꯣꯟꯗ ꯑꯗꯨꯝ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯅ ꯊꯥꯅꯕꯗꯣ ꯑꯗꯨꯝ ꯁ꯭ꯄꯤꯀꯔ ꯃꯆꯥꯁꯤꯅ ꯊꯥꯜꯂꯒꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯁꯨꯝ ꯃꯌꯥꯝꯅ ꯁꯨꯝ ꯈꯟꯅꯔꯝꯒꯅꯦꯕ ꯈꯪꯉꯝꯒꯅꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯑꯗꯨꯝ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯁꯤꯅ ꯑꯩꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯀꯩꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯊꯥꯅꯩꯗꯅ ꯁꯤꯖꯤꯟꯅꯩꯗꯅ ꯃꯤ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯔꯤꯈꯩꯗꯤ ꯐꯣꯟꯒꯤ ꯐ꯭ꯂꯥꯁꯁꯤꯅ ꯇꯣꯔꯆ ꯂꯥꯏꯠ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯒꯅꯣꯕ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯐ꯭ꯂꯥꯁꯀꯤ ꯉꯥꯟꯕꯒꯤ ꯏꯟꯇꯦꯟꯁꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯒꯤ ꯃꯥꯒꯤ ꯕꯦꯇꯔ ꯄꯔꯐꯣꯔꯃꯦꯟꯁꯇꯣ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯐꯣꯇꯣ ꯀꯥꯞꯄ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯐꯣꯇꯣ ꯀꯥꯞꯄ ꯃꯇꯝꯗ ꯐ꯭ꯂꯥꯁꯇꯨꯅ ꯇ꯭ꯔꯛ ꯉꯥꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜꯗ ꯐꯠ ꯂꯥꯎ ꯀꯥꯞꯊꯣꯛꯑꯀꯥꯟꯗ ꯃꯩ ꯐꯣꯇꯣꯗꯣ ꯋꯤꯗꯤꯟ ꯑ ꯁꯦꯀꯦꯟꯁꯇꯨꯗ ꯃꯥꯒꯤ ꯂꯥꯏꯠꯇꯨꯅ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯤꯉꯩꯗ ꯀꯦꯞꯆꯔ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯇꯥꯕꯗꯨꯒꯀꯣ ꯈꯦꯠꯅꯕꯅꯦꯕꯀꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯁ ꯑꯍꯟꯕ ꯑꯃ ꯌꯦꯡꯉꯣꯕ ꯐꯣꯟ ꯑꯃꯗ ꯑꯗꯨꯃꯥꯏꯅ ꯐ꯭ꯂꯥꯁ ꯀꯥꯞꯄꯗꯨꯒ ꯁꯨꯝ ꯇꯣꯔꯆ ꯂꯥꯏꯠ ꯊꯥꯅꯕ ꯐꯣꯟ ꯑꯃ ꯑꯇꯣꯞꯄ ꯑꯃꯒ ꯇꯧꯋꯦ ꯑꯩꯈꯣꯏ ꯆꯨꯝꯅ ꯁꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯇꯥꯏꯞꯇ ꯊꯥꯜꯂꯒ ꯊꯝꯕ ꯑꯗꯨꯒꯨꯝꯕ ꯐ꯭ꯂꯥꯁ ꯑꯃꯒꯤ ꯐꯣꯟꯅ ꯀꯥꯞꯄꯁꯦ ꯆꯨꯝꯅ ꯑꯩꯈꯣꯏꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯜꯂꯒ ꯀꯩꯒꯨꯝꯕ ꯑꯇꯣꯞꯄ ꯂꯥꯏꯠ ꯑꯃ ꯀꯥꯞꯁꯜꯂꯒ ꯀꯥꯞꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯥꯁꯀꯤ ꯈꯦꯠꯅꯕꯗꯣ ꯈꯤꯇꯪ ꯂꯩꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯦ ꯁꯤꯖꯤꯟꯅꯕꯁꯦ ꯑꯗꯨꯅ ꯐꯣꯟꯗ ꯑꯗꯨꯝ ꯇꯣꯔꯆ ꯂꯥꯏꯠꯀꯤ ꯇꯥꯏꯞꯇ ꯐ꯭ꯂꯥꯁ ꯊꯥꯜꯂꯒ ꯁꯤꯖꯤꯟꯅꯒꯗꯧꯕ ꯃꯍꯨꯠꯇꯤ ꯁꯤꯒꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯝ ꯇꯣꯔꯆ ꯂꯥꯏꯠ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯂꯥꯏꯠꯀꯤ ꯀꯩꯅꯣꯗꯣ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯨꯅ ꯍꯦꯟꯅ ꯐꯩꯗꯅꯀꯣ ꯑꯗꯨꯒꯤꯁꯨ ꯑꯗꯨꯝ ꯈꯟꯕ ꯑꯗꯨꯝ ꯀꯥꯟꯅꯕꯁꯨ ꯑꯣꯏꯅꯦ ꯑꯗꯨꯒ ꯃꯃꯜꯁꯨ ꯌꯥꯝꯅ ꯍꯣꯡꯕꯗꯤ ꯅꯠꯇ꯭ꯔꯦ ꯌꯥꯝ ꯇꯥꯡꯕꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯆꯥꯡ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯑꯦꯚꯔꯦꯖ ꯑꯃꯗ ꯂꯩꯔꯦ ꯑꯗꯨ ꯃꯃꯜꯁꯨ ꯈꯔ ꯑꯗꯨꯝ ꯍꯣꯡꯊꯔꯛꯄ ꯌꯥꯏ ꯍꯧꯖꯤꯛ ꯃꯃꯜ ꯈꯔ ꯂꯨꯄꯥ 1,150,000 ꯃꯅꯨꯡꯗ ꯐꯪꯉꯝꯕꯗꯣ ꯍꯧꯖꯤꯛꯄꯨꯗꯤ 5,000,000 ꯂꯥꯡꯈ꯭ꯔꯦ 1,000,000 ꯃꯌꯥꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯅꯣ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯃꯇꯝ ꯑꯃꯗ ꯍꯣꯂꯤ ꯐꯦꯁꯇꯤꯚꯦꯜꯒꯤ ꯁꯦꯜ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤꯗꯅꯀꯣ ꯑꯗꯨꯗ ꯉꯥꯏꯔꯒ ꯂꯩꯔꯁꯨ ꯌꯥꯔꯦ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯃꯃꯜ ꯍꯣꯡꯊꯔꯛꯀꯅꯤ
ꯑꯗꯨꯐꯥꯎ ꯉꯥꯏꯕꯤꯔꯒ ꯂꯩꯔꯁꯨ ꯑꯗꯨꯝ ꯌꯥꯕ ꯄꯣꯠꯇꯤ ꯑꯣꯏ ꯑꯗꯣ ꯂꯥꯏꯠꯁꯦ ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯗ ꯊꯦꯠꯆꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯊꯝꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯊꯝꯐꯝꯁꯦ ꯂꯩꯇꯦ ꯊꯝꯐꯝ ꯊꯦꯠꯐꯝꯁꯦ ꯂꯩꯇꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯥꯏꯔꯤꯁꯤ ꯌꯥꯔꯔꯣꯏ ꯁꯤꯁꯦ ꯆꯨꯏ ꯂꯦꯞꯇꯣꯞꯁꯦ ꯄ꯭ꯔꯥꯏꯁꯇꯤ ꯅꯦꯝ ꯑꯇꯩ ꯑꯁꯁ ꯄ꯭ꯔꯥꯏꯁ 40K ꯑꯗꯨꯝ ꯃꯥꯟꯅꯩ ꯐꯦꯁꯤꯂꯤꯇꯤꯁꯤꯕꯨ ꯂꯥꯁꯇꯤꯡ ꯑꯣꯏꯒꯗ꯭ꯔꯥ ꯂꯩꯔꯨꯔꯒ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯒꯗ ꯅꯨꯡꯉꯥꯏꯔꯣꯏꯗ ꯖꯥꯠꯂꯥ ꯍꯥꯏꯌꯦ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯀꯩꯅꯣꯁꯦ ꯕꯤꯜ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯩꯅ ꯑꯗꯨꯝ ꯎꯕꯗ ꯃꯣꯏꯁꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯗꯨꯝ ꯁꯥꯏ ꯀꯩꯅꯣꯅꯦ ꯕ꯭ꯔꯦꯟꯁꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔ ꯀꯥꯟꯗ MIꯒꯤ ꯐꯣꯟꯅꯒ ꯅꯧꯅ ꯊꯣꯛꯂꯛꯏ ꯃꯇꯝꯗ ꯃꯥꯔꯀꯦꯠꯇ ꯃꯃꯜꯁꯦ ꯈꯔ ꯍꯣꯡꯍꯜꯂꯒ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯅ ꯃꯌꯥꯝꯅ ꯄꯤꯅꯔꯤꯕ ꯆꯥꯡꯗꯣ ꯂꯣꯏ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠ ꯀꯦꯞꯆꯔ ꯇꯧꯅꯕ ꯃꯥꯔꯀꯦꯠ ꯁꯤꯌꯔꯁꯦ ꯀꯦꯞꯆꯔ ꯇꯧꯅꯕ ꯇꯧꯔꯝꯕꯗꯣ ꯑꯗꯨꯃꯥꯏꯅꯅꯤ ꯍꯧꯖꯤꯛꯀꯤ ꯆꯨꯋꯤꯅ ꯀꯟꯅ ꯇꯧꯔꯤꯁꯦ ꯆꯨꯋꯤ ꯍꯥꯏꯕ ꯀꯝꯄꯅꯤꯁꯤ ꯏꯟꯗꯤꯌꯥꯗ ꯆꯪꯉꯛꯄꯕꯨꯗꯤ ꯌꯥꯝ ꯉꯝꯈꯤꯔꯣꯏꯀꯣ ꯆꯍꯤ ꯀꯨꯏꯔꯕꯗ ꯃꯥ ꯆꯍꯤ 3-4ꯒ ꯁꯨꯔꯝꯃꯗ꯭ꯔꯥ 5ꯒ ꯁꯨꯔꯝꯃꯗ꯭ꯔꯥ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯄꯥꯛꯇꯛꯅꯅ ꯑꯗꯨꯝ ꯃꯌꯥꯝ ꯂꯣꯏ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝꯕ ꯕ꯭ꯔꯥꯟ ꯑꯃꯅꯦꯕꯀꯣ ꯏꯟꯗꯤꯌꯥꯗ ꯅꯧꯔꯤꯕ ꯑꯣꯏꯕꯒꯤ ꯃꯌꯥꯝ ꯃꯃꯤꯡ ꯇꯥꯟꯅꯗꯕꯅꯦ ꯑꯗꯣ ꯍꯣꯡꯁꯨ ꯍꯣꯡꯕꯅꯦ ꯑꯩꯈꯣꯏꯒꯤ i3ꯒꯤ ꯄ꯭ꯔꯣꯁꯦꯁꯔꯒꯨꯝꯕ ꯌꯥꯎꯕ ꯂꯦꯞꯇꯣꯞ ꯑꯃꯗ ꯂꯨꯄꯥ 10,000 ꯃꯌꯥꯗꯒ 10ꯒꯤ ꯃꯅꯨꯡꯗꯒ ꯐꯪꯕꯁꯨ ꯌꯥꯎꯕꯅꯦ ꯑꯩ ꯎꯔꯦꯕꯀꯣ ꯑꯗꯒꯤ i3 11 ꯖꯦꯅꯦꯔꯦꯁꯟ 12 ꯖꯦꯅꯦꯔꯦꯁꯟꯒꯗꯤ ꯂꯨꯄꯥ 14,000-15,000 ꯌꯥꯝ ꯂꯥꯏ ꯐꯪꯕ ꯑꯇꯣꯞꯄ ꯑꯦꯁꯦꯁꯀꯨꯝꯕ ꯚꯤꯚꯣꯒꯨꯝꯕ ꯅ ꯃꯗꯨ ꯂꯨꯄꯥ 13,000-15,000-5,000ꯒꯤ ꯃꯊꯛꯇꯒ ꯄꯤꯗꯣ ꯍꯦꯛꯇ ꯃꯥꯅ ꯃꯃꯜ ꯇꯥꯡꯉꯦꯅ ꯂꯣꯏ ꯐꯔꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯦꯄꯜꯒꯤ ꯐꯣꯟꯅ ꯕ꯭ꯔꯥꯟ ꯚꯦꯂꯨꯗꯨꯒꯤꯗꯃꯛꯇ ꯃꯃꯜ ꯇꯥꯡꯍꯟꯕꯗꯣ ꯄꯣꯠꯇꯤ ꯆꯞ ꯃꯥꯟꯅꯅ ꯑꯦꯟꯗ꯭ꯔꯣꯏꯗꯇꯒꯤ ꯃꯣꯏꯅ ꯍꯦꯟꯅ ꯍꯟꯊꯔꯒ ꯑꯦꯟꯗ꯭ꯔꯣꯏꯗꯅ ꯍꯦꯟꯅ ꯃꯣꯏꯗꯤ ꯐꯦꯁꯤꯂꯤꯇꯤ ꯐꯪꯉꯒ ꯃꯃꯜ ꯌꯥꯝ ꯇꯥꯡꯅ ꯂꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯕ꯭ꯔꯥꯟ ꯚꯦꯂꯨꯗ ꯍꯥꯏꯇꯥꯔꯦ ꯑꯦꯁꯦꯁꯀꯨꯝꯕ ꯑꯗꯩꯗꯤ ꯑꯇꯣꯞ ꯀꯩꯅꯣꯁꯤꯡꯁꯤꯅ ꯃꯥꯔꯀꯦꯠꯇ ꯀꯨꯏꯅ ꯂꯩꯔꯛꯄꯒꯤ ꯃꯌꯥꯝꯒꯤ ꯇ꯭ꯔꯁꯇꯣ ꯂꯩꯕꯒꯤ ꯃꯃꯟꯗꯣ ꯇꯥꯡꯅ ꯌꯣꯜꯂꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯊꯥꯖꯅ ꯂꯩꯕꯗꯣ ꯑꯗꯨꯅꯦꯕ ꯑꯗꯨꯒ ꯆꯨꯋꯤ ꯍꯥꯏꯁꯤꯅ ꯇꯧꯔꯤꯁꯤꯅ ꯅꯧꯅ ꯆꯪꯉꯛꯄꯒꯤ ꯃꯥꯔꯀꯦꯠꯁꯤꯗ ꯃꯌꯥꯝꯅ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯄꯣꯠꯁꯦ ꯄ꯭ꯔꯗꯛꯁꯦ ꯁꯤꯠꯅꯕ ꯍꯥꯏꯅ ꯃꯃꯜꯁꯦ ꯍꯣꯡꯊꯍꯜꯂꯒ ꯃꯥꯔꯀꯦꯠꯁꯤꯗ ꯐꯨꯠ ꯄ꯭ꯔꯤꯟꯠ ꯑꯃ ꯊꯝꯅꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯈꯣꯡꯊꯥꯐꯝ ꯑꯃ ꯂꯩꯅꯕꯒꯤ ꯑꯗꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯍꯧꯖꯤꯛꯁꯦ ꯄꯣꯠꯁꯦ ꯍꯣꯡꯅ ꯐꯪꯉꯤꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯣꯡꯉꯦꯅꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯗꯨ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯑꯐꯕ ꯄꯣꯠꯇꯣ ꯌꯥꯎꯔꯒꯗꯤ ꯃꯃꯜ ꯍꯣꯡꯅ ꯐꯪꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯃꯛꯇꯤ ꯂꯥꯏꯕꯛ ꯐꯕꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯀꯩꯁꯨ ꯊꯣꯏꯅ ꯀꯩꯅꯣꯝ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ iQOO G10ꯁꯤ ꯀꯦꯃꯦꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯕꯤ ꯄꯣꯖꯤꯇꯤꯞꯅ iQOO G10ꯁꯤꯗꯤ ꯀꯦꯃꯦꯔꯥꯒꯤꯗꯃꯛꯇꯗꯤ ꯈꯜꯂꯒꯗꯤ ꯕꯦꯁ ꯀꯦꯃꯦꯔꯥꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯃꯜꯁꯨ ꯃꯥꯁꯦ ꯑꯩꯅ ꯈꯟꯕꯗ 10-15,000 ꯁ꯭ꯋꯥꯏꯒꯤ ꯆꯥꯡꯗ ꯂꯩꯔꯝꯒꯅꯤꯀꯣ G10 iQOO 10R 10 Neo G10ꯁꯦ ꯑꯗꯨ ꯀꯩꯅꯣꯅꯦ ꯃꯣꯏꯗꯤ iQOOꯒꯨꯝꯕꯁꯤꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏ ꯇꯥꯔꯗꯤ ꯃꯣꯏꯁꯦ 30,000 ꯐꯥꯎꯕꯒꯤ ꯔꯦꯟꯖꯁꯤꯗꯩꯁꯦ ꯃꯣꯏꯒꯤ ꯑꯇꯥꯡꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯇꯥꯡꯕ ꯐꯣꯟꯁꯨ ꯂꯣꯟꯆ ꯇꯧꯗ꯭ꯔꯤ ꯍꯟꯗꯛ ꯆꯍꯤꯕꯨꯗꯤ ꯐ꯭ꯂꯦꯒꯁꯤꯞ ꯐꯣꯟꯁ ꯈꯔꯗꯤ ꯂꯣꯟꯆ ꯇꯧꯔꯛꯀꯗꯧꯗꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯒꯦꯃꯔꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ iQOOꯁꯦ ꯃꯦꯟ ꯑꯣꯏꯅ 30,000 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯣꯟꯂꯤ ꯒꯦꯃꯔꯁꯤꯡꯒꯤ ꯇꯥꯔꯒꯦꯇꯦꯠ ꯐꯣꯟ ꯈꯔ ꯃꯣꯏ ꯁꯥꯕ ꯑꯗꯨꯝꯕ ꯀꯝꯄꯅꯤꯅ ꯃꯣꯏꯒꯤ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕ ꯈꯣꯠꯅꯕꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯀꯦꯃꯦꯔꯥꯒꯤꯗꯃꯛꯇꯗꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯐꯠꯇꯕꯁꯨ ꯅꯠꯇꯦꯀꯣ MIꯒꯤ ꯐꯣꯟꯒ ꯌꯦꯡꯅ ꯇꯥꯔꯗꯤ ꯃꯣꯏꯅ ꯍꯦꯟꯅꯕꯨ ꯍꯦꯟꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯕ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯕ ꯐꯣꯟꯅꯤ ꯍꯥꯏꯇꯥꯔꯦ 256 GB ꯑꯗꯨꯝ ꯌꯥꯔꯦ 8 GB ꯑꯩꯈꯣꯏꯒꯤ ꯔꯦꯝ ꯃꯦꯅꯦꯖꯃꯦꯟ ꯀꯩꯀꯩꯁꯦ 8 GB ꯐꯥꯎꯒꯤ ꯆꯥꯡꯁꯤꯗ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯅꯤ ꯑꯗꯨꯒ 256 GB ꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯀꯣ ꯃꯌꯥꯝ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯌꯨꯖꯔ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯐꯣꯟꯁꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜꯂꯤ ꯐꯣꯟ ꯈꯛ ꯇꯧꯕ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯕ ꯀꯣꯜ ꯈꯔ ꯇꯧꯕ ꯑꯗꯨꯝꯕꯒꯤ ꯀꯩꯅꯣꯒꯤꯗ ꯁꯤꯖꯤꯟꯅꯕ ꯃꯤꯁꯤꯡꯒꯤꯗꯤ 128 GB ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯅꯦꯠꯋꯥꯛꯁꯦ ꯆꯞꯄꯤꯔ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯣ 256 GB ꯑꯗꯨꯝꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯐꯣꯟ ꯀꯩꯅꯣꯒꯨꯝꯕ ꯚꯤꯗꯤꯑꯣꯒꯨꯝꯕ ꯈꯔ ꯅꯝꯕ ꯈꯣꯠꯄ ꯑꯩꯈꯣꯏꯒꯨꯝꯕꯒꯤꯗꯃꯛꯇꯗꯤꯀꯣ ꯑꯗꯩꯗꯤ ꯐꯣꯟ ꯀꯩꯅꯣꯒꯨꯝꯕ ꯚꯤꯗꯤꯑꯣꯒꯨꯝꯕ ꯈꯔ ꯅꯝꯕ ꯈꯣꯠꯄ ꯑꯩꯈꯣꯏꯒꯨꯝꯕꯒꯤꯗꯃꯛꯇꯗꯤꯀꯣ ꯀꯩꯅꯣꯅꯤ ꯈ꯭ꯋꯥꯏꯗꯒꯤ 256 ꯈ꯭ꯋꯥꯏ ꯑꯅꯧꯕ ꯁ꯭ꯄꯤꯀꯔꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯌꯥꯎꯕꯅꯦ ꯑꯗꯨꯗ ꯍꯣꯔꯦꯟ ꯂꯥꯏꯚꯁꯦ ꯂꯣꯏꯔꯒ ꯑꯗꯨꯝ ꯌꯦꯡꯉꯣꯀꯣ ꯑꯗꯨꯒ ꯂꯦꯞꯇꯣꯞꯁꯤ ꯁꯦꯝꯁꯪꯗꯤ ꯑꯞꯂꯣꯗ ꯇꯧꯕꯤꯗꯦ
ꯌꯥꯎꯗꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ꯭ꯔꯥ ꯄ꯭ꯔꯥꯏꯁ ꯋꯥꯡꯗ꯭ꯔꯗꯤ ꯈꯟꯖꯅꯤꯡꯉꯤ ꯍꯥꯏ ꯁꯦꯝꯁꯪꯒꯤꯗꯤ ꯍꯣꯏ ꯑꯩꯅ ꯁꯦꯂꯦꯛꯁꯟ ꯇꯧꯕ ꯂꯤꯁꯇꯨꯗ ꯌꯥꯎꯈꯤꯗꯦ ꯁꯦꯝꯁꯪꯒꯤꯁꯤ ꯃꯃꯜꯁꯦ ꯈꯔ ꯑꯌꯥꯝꯕꯅ ꯇꯥꯡꯕ ꯑꯣꯏꯅ ꯇꯧꯋꯤ ꯃꯣꯏꯒꯤ ꯏꯁꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯗꯨ ꯀꯩꯗꯨꯒ ꯑꯗꯣ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯥꯁꯨ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯑꯗꯨꯝ ꯑꯐꯕꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯑꯩ ꯌꯦꯡꯉꯀꯥꯟꯗ ꯂꯤꯁꯇꯨꯗꯀꯣ ꯑꯗꯨꯝ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯔꯦꯗꯃꯤ ꯅꯣꯠ ꯇꯁꯦꯡꯅ ꯐꯔꯨꯛ ꯌꯦꯡꯉꯨꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯁꯦ ꯔꯦꯗꯃꯤꯒꯤ ꯐꯣꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩ ꯑꯅꯧꯕ ꯑꯁꯤꯒꯨꯝꯕ ꯕꯖꯦꯠꯀꯨꯝꯕ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯒꯨꯝꯕ ꯐꯣꯟꯁꯤꯡꯗꯗꯤ ꯑꯩ ꯁꯖꯦꯁ ꯁꯨꯡꯇꯧ ꯇꯧꯅꯤꯡꯗꯦ ꯃꯣꯏꯒꯤ ꯐ꯭ꯂꯦꯒꯁꯤꯞ ꯂꯦꯚꯦꯜꯒꯨꯝꯕ ꯌꯧꯈ꯭ꯔꯒꯤ ꯇꯥꯔꯗꯤꯀꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯍꯧꯖꯤꯛꯀꯥꯟ ꯃꯣꯏꯁꯦ ꯇꯥꯔꯒꯦꯠꯁꯦ ꯉꯁꯥꯏ ꯑꯗꯒꯤ ꯁꯦꯝꯁꯪꯒꯨꯝꯕ ꯑꯦꯄꯜꯒꯨꯝꯕ ꯀꯝꯄꯅꯤꯁꯤꯡꯒ ꯀꯝꯄꯤꯠ ꯇꯧꯕ ꯌꯥꯅꯕ ꯍꯥꯏꯅ ꯃꯣꯏ ꯐ꯭ꯂꯦꯛꯁꯤꯞ ꯁꯦꯔꯤꯁꯤꯗ ꯌꯥꯝ ꯀꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤꯉꯩꯗ ꯀꯩꯅꯣꯁꯦ ꯑꯅꯧꯕ ꯑꯩꯈꯣꯏꯅ ꯕꯖꯦꯠ ꯔꯦꯟꯖꯇ ꯍꯥꯟꯅ ꯐꯪꯉꯝꯕ ꯅꯝꯕꯔ ꯁꯦꯔꯤꯁꯀꯗꯣ ꯔꯦꯗꯃꯤ 11 12 13 14 ꯂꯥꯛꯏꯗꯣ ꯃꯣꯏꯁꯤꯗꯩ ꯈꯔ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯑꯩꯗꯤ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯁꯖꯦꯁꯁꯨ ꯇꯧꯅꯤꯡꯕ ꯀꯌꯥ ꯐꯣꯟꯁꯨ ꯌꯥꯎꯗꯦ ꯍꯥꯏꯇꯥꯔꯦ ꯅꯦꯠꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯦ ꯆꯠꯄꯁꯨ ꯆꯠꯄꯤ ꯍꯥꯏꯕꯗꯣ ꯕꯤꯛꯁ ꯈꯔ ꯇꯩꯁꯟꯒꯦ ꯏꯁꯥꯁꯦ ꯇꯛꯅ ꯑꯣꯏꯗ꯭ꯔꯤꯕꯀꯣ ꯑꯗꯨꯗꯨꯅ ꯑꯣꯏꯗ꯭ꯔꯤꯕ ꯑꯗꯣ ꯍꯟꯗꯛꯁꯦ ꯈꯔ ꯂꯣꯏꯁꯟꯕ ꯉꯝꯗꯗꯅ ꯐꯖꯅ ꯇꯥꯗ꯭ꯔꯦ ꯍꯥꯏꯌꯦ ꯃꯌꯥꯝꯁꯨ ꯀꯔꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯃꯁꯤꯡꯒ ꯚ꯭ꯌꯨ ꯃꯁꯤꯡꯒꯁꯨ ꯆꯥꯟꯅꯗ꯭ꯔꯦ ꯂꯥꯏꯛꯀꯨꯝꯕ ꯅꯝꯁꯤꯟꯕꯤꯕ ꯌꯥꯔꯗꯤ ꯅꯝꯁꯤꯟꯕꯤꯔꯣ ꯑꯗꯨꯒ ꯂꯥꯏꯠ ꯒꯦꯃꯤꯡ ꯄ꯭ꯂꯁ ꯀꯦꯃꯦꯔꯥꯗ 820ꯒꯤꯗ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ IQ Neo 10ꯒꯨꯝꯕ ꯂꯨꯄꯥ 30,000 ꯆꯥꯡꯗ ꯂꯩꯕꯗꯣ ꯃꯗꯨ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯔꯝꯕ ꯑꯥꯏꯐꯣꯟꯅ ꯐꯒꯗꯒꯦ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ ꯀꯔꯝꯕ ꯐꯣꯟꯅ ꯐꯒꯗꯒꯦ ꯍꯥꯏꯕꯀꯣ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ OS ꯀꯌꯥꯃꯨꯛꯀꯨꯝꯕ ꯑꯗꯨꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯃꯃꯜ ꯌꯥꯝꯕ ꯐ꯭ꯂꯦꯛꯁꯤꯞ ꯌꯥꯎꯕꯗꯨꯅ ꯐꯩꯌꯦꯅ ꯍꯥꯏꯇꯥꯕꯅꯤ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯒꯗꯧ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯁꯤ ꯅꯦꯠ ꯆꯠꯄꯦ ꯍꯥꯏꯁꯦ ꯑꯣꯄꯣ ꯔꯦꯅꯣ 15ꯁꯨ ꯍꯥꯏꯕꯤꯔꯛꯑꯣ 15 Pro ꯃꯤꯅꯤꯒꯗꯣ ꯑꯗꯨꯝ ꯐꯩ ꯃꯥꯏ ꯕꯖꯦꯠꯀꯗꯤ 50 ꯄ꯭ꯂꯁ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯤ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤ 7 ꯁꯦꯔꯤꯁꯀꯨꯝꯕꯗꯒꯤ ꯇꯥꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯒꯦꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯁꯥꯟꯅꯕ ꯐꯥꯎꯗ ꯌꯥꯔꯦ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗ 7 ꯁꯦꯔꯤꯁ ꯂꯩꯗꯅꯀꯣ 7S Gen 1 2 3 ꯂꯩꯗꯅꯀꯣ 8 ꯁꯦꯔꯤꯁꯀꯗꯨꯗꯤ ꯏꯂꯤꯠꯀ ꯌꯧꯈ꯭ꯔꯗꯤ ꯇꯣꯞꯅꯤꯗꯅꯀꯣ ꯑꯗꯨꯝꯕꯗꯨꯗꯤ ꯑꯍꯣꯡꯕ ꯐꯣꯟꯗꯒꯗꯤ ꯀꯩꯁꯨ ꯌꯥꯎꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ ꯄ꯭ꯔꯣꯁꯦꯁꯔ 7 ꯁꯦꯔꯤꯁ ꯐꯥꯎ ꯌꯧꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯋꯥꯠꯂꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯤꯜꯂꯛꯄ ꯋꯥꯠꯂꯦ ꯀꯃꯦꯟꯁꯤ ꯐꯣꯟ ꯈꯛꯇꯪꯒꯤ ꯃꯇꯥꯡꯗ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯏ ꯃꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯌꯥꯏ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯍꯪꯉꯛꯀꯦ ꯐꯣꯟ ꯈꯛꯇꯒꯤ ꯃꯇꯥꯡꯗ ꯍꯪꯅꯤ ꯐꯣꯟ ꯈꯛꯇꯪꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯏꯚ ꯊꯥꯔꯤꯁꯤꯗꯤ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨ ꯅꯠꯇꯕꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯀꯔꯤ ꯇꯧꯔꯤꯒꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯅꯔꯁꯨ ꯌꯥꯏꯗꯅꯀꯣ ꯅꯦꯛ ꯕꯦꯟ ꯑꯃ ꯂꯧꯒꯦ ꯈꯟꯖꯔꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯨ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝ ꯚꯥꯏ ꯅꯦꯛ ꯕꯦꯟꯁꯤ ꯑꯅꯧꯕ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯕꯗꯤ ꯂꯣꯟꯆ ꯇꯧꯕꯁꯨ ꯇꯥꯗꯦ ꯎꯁꯨ ꯎꯈꯤꯗ꯭ꯔꯦ ꯑꯗꯣ ꯅꯦꯛ ꯕꯦꯟꯗ ꯑꯩꯈꯣꯏꯅ ꯂꯩꯕ ꯌꯥꯕꯁꯦ ꯑꯣꯞꯄꯣꯒꯤ ꯑꯦꯟꯀꯣ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯗꯤꯖꯥꯏꯟꯗ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯀꯩꯅꯣ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ ꯋꯥꯟ ꯄ꯭ꯂꯁ ꯕꯠꯁ ꯏꯌꯔ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯔꯤꯌꯦꯜꯃꯤꯒꯤꯗꯤ ꯔꯤꯌꯦꯜꯃꯤ ꯕꯠꯁ 3ꯔ ꯀꯩꯅꯣꯝ ꯑꯣꯏ ꯑꯗꯨꯅ ꯂꯥꯁ ꯑꯣꯏꯈ꯭ꯔꯕꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯌꯦꯡꯕ ꯌꯥꯏ ꯑꯅꯤ ꯑꯍꯨꯝꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯃꯃꯤꯡ ꯑꯅꯤ ꯑꯍꯨꯝꯗꯣ ꯕ꯭ꯔꯥꯟ ꯑꯅꯤ ꯑꯍꯨꯝꯗꯣ
Brogi sakse laptop ta thangjilaga yengadi masak khoja thoi hai. Yam phare ne adudi. Mayam ai sak khoja thoi hai. Potloi poitoi semjabna. Adudi laptop ta khakta yengo ko tai da kaim yenga no noi live yeng basen hayengai di mayam. Mi loinamak laptop to yengo ai sak khoja thokna ba. Ai sak khoja thoi em nai harau re ba. Snapdragon 8 Gen 3 OA OnePlus Nord 5C use tꯧba yaga as yam thina phaba phone ne budget tu khangdabagi suggest tꯧba ngamdabani OnePlus Nord kano se Nord 5 se yam phaba phone ne sarang them chongbasu lae under 20 ki phone amta haibiro camera phajaba ta camera phajaba da ko lupa lising kun gi manungda hai tar ne hujik phawgi oina se koi Oppo ki 13 gumba yengba yai ado khara ngai biro matam khara ngai biro haibdi hafta amu kai munga hantaki February se loisalakpada kai haini keno la ne ba Samsung gi F70 series ama launch tawdoribko adu launch tawk matamda magi price to yengning bhai tare price to na lupa lising kun ne kun manga gi manungda lerek targadi madusu laibi apa phone oiduneba aduga hojik Snam Premi Devi have a account number the kitchen. I am Roblox and Roblox like Roblox class 8 tami have any mass magi like I say man I'm high but I didn't sing but very high crack. Merangkom have reckoned high unimase account home hay okay. My account home to and I want the comment of select. I didn't sing it go I Roblox I didn't sing it and comment no I know I am told ngasisu kami nungai nungai bi tawsilo mayam se nungai se non se harawan se awa pathabang ha oise OnePlus Nord 5C 30 ki lai hai hoi lupa lising kunthra gi range to da adugi chain range to da dum lai bane ko hojik bi man kita henga to male phone ayam loi man hengal abane ko aduna kitang hongdarak pangai offer gumba sale gumba lak pat lai raga di kunthra gi manung da kundre ko ni ban da sai phangni hai tar like could the laptop like the bike could the process sak thina dum yeng tare hai mani aduni sak thina yeng bu ai nu ai trip ni ne laptop like the no ya ro laptop mam lai da ya ro ko hong bo so sai ai sak pa ja thoi ai mi na laptop tu da yeng ga di ai sak pa ja na u ra ga di so rau tu ni da na ko ai laptop like the ba ching khai ya ro laptop am tu lai sa lo ai nang budget ama hai ro ai suggest tau sala ge nang lai na ba mobile gaming phone bro aigi 1k subscriber yore views 4k hele bro monetize tawbagi perak kai keno monetize tawbase 1k hoi subscriber is mandatory adu yawdaba yade adu nangi 4k views haibnate ko keno ne views haibase watch hour haibne views to na views lising amala engkhalasi ko views lising amadu da mi lising amadu na minute amamam yengam targadi minute lising amane ba ko adumaina minute lising ama oitade pung kya tare pung do ontho adumaina pung lising mari haibneba YouTube na haise nangi YouTube account sida chahi amagi manungda subscriber lising ama leigadaba aduga mayamna yengak pa pung masing do pung lising mari oigadaba minute nate ko aduna pung views ta nate ko aduna minute lising mari sorry pung lising mari do sura kanda nang apply to bu ya ne ba du su apply to ra kanda hekta content monetization se pini habadi leite YouTube ki niong matung ina phangde loi phangmane amana 99% moine review to bane ba ko nangi channel du da kari content thakali no masi content se monetize to ya ba content la haibase moine review to kana no the content monetization se pirakadabni ado aina di thengna hodre ko mamang da khara mamang da haitare de ko tam khara kuira bai matam mamang da YouTube si monetize to siam lairam me ba ko lairam haibadi aigi any video ama hekta da 10k viewer haitare ne hojikan views ta koina 10k se mi lising tarani ang tar de monetization piram me ba subscriber adu sugera suroira watch hours sugera suroira ado sigi 1000 subscriber 4000 watch hour gi keno si criteria se lakhiba phana kuire machine hojik so dum main oiri se dum laigini hai tare tarai tarai bu sunate luba sunate kana gumba laigwa faba amadi afaba fazana no to video ama khakna dum yow bu su yaw bane ko sak phajai hairi keno na su Roblox na so ado OnePlus Nord 6 to come kana this to the price kya mu lak pa ya ge hai release to bu si ma si February March asai bau di
ꯐꯦꯕꯋꯥꯔꯤ ꯃꯅꯨꯡꯗꯗꯤ ꯊꯥꯖꯗꯦ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏ ꯌꯧꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯔꯤꯃꯔꯁ ꯂꯤꯛꯀꯨꯝꯕꯗꯤ ꯑꯗꯨꯝ ꯈꯔ ꯇꯥꯕ ꯐꯪꯉꯤ ꯑꯗꯣ ꯃꯃꯜꯗꯤ ꯃꯥꯗꯤ 30 ꯄ꯭ꯂꯁ ꯍꯟꯗꯛꯇꯤ 40 ꯃꯌꯥꯗ ꯂꯥꯛꯀꯗꯧ ꯃꯥꯜꯂꯦ ꯀꯃꯥꯏꯅ ꯂꯥꯏꯐ ꯍꯥꯡꯒꯦ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯦ ꯀꯃꯥꯏꯅ ꯂꯥꯏꯐ ꯍꯥꯡꯒꯦ ꯍꯥꯏꯕ꯭ꯔꯥ ꯏꯁ ꯕ꯭ꯔꯣ ꯌꯥꯝ ꯍꯦꯟꯅ ꯐꯕ ꯅꯠꯇꯦꯗ 14K ꯄ꯭ꯔꯥꯏꯁꯀꯤ ꯂꯦꯞꯇꯣꯞꯅꯤꯗ ꯅꯝ ꯇꯝꯕꯒꯤ ꯂꯩꯔꯨꯕꯅꯦꯍꯦ ꯍꯣꯏꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯪꯅ ꯂꯨꯄꯥ ꯂꯤꯁꯤꯡ 13 15ꯒꯤ ꯑꯍꯣꯡꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯁꯤꯅ ꯅꯪꯅ ꯂꯦꯞꯇꯣꯞꯇ ꯌꯦꯡꯕꯗ ꯁꯛ ꯐꯖ ꯊꯣꯛꯏ ꯍꯥꯏꯗꯅ ꯑꯩꯁꯦ ꯍꯔꯥꯎꯗꯅꯀꯣ ꯁꯨꯝ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯌꯥꯝꯁꯨ ꯂꯦꯞꯇꯣꯞ ꯑꯝꯇꯪ ꯂꯩꯔꯒ ꯂꯦꯞꯇꯣꯞꯇꯨꯗ ꯌꯦꯡꯉꯗꯤ ꯁꯛ ꯐꯖ ꯊꯣꯛꯄ ꯍꯥꯏꯁꯤꯗꯤ ꯑꯩꯁꯦ ꯁꯛ ꯊꯤꯖꯔꯒꯁꯨ ꯃꯌꯥꯝꯅ ꯐꯖꯩꯅ ꯂꯧꯗꯣꯏꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯌꯥꯝꯗ ꯕ꯭ꯔꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯏꯁꯄꯣꯔꯠꯁ ꯂꯥꯏꯐ ꯊꯥꯕꯁꯦ ꯀ꯭ꯔꯤꯀꯦꯠꯀꯤ ꯀꯔꯝꯕ ꯑꯦꯞ ꯁꯤꯖꯤꯟꯅꯒꯦ ꯀꯃꯥꯏꯅ ꯂꯥꯏꯚ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯃꯗꯨꯒꯤ ꯂꯥꯏꯐꯇꯨ ꯀꯌꯥ ꯀꯟꯅ ꯇ꯭ꯔꯥꯏꯁꯨ ꯇꯧꯔꯨꯗꯦ ꯑꯗꯨ ꯌꯥꯁꯨ ꯌꯥꯔꯣꯏ ꯃꯗꯣ ꯃꯔꯝꯗꯤ ꯀ꯭ꯔꯤꯛꯀꯦꯠꯀꯨꯝꯕ ꯄꯣꯠꯁꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯍꯥꯏꯞ ꯂꯩꯕ ꯃꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕ ꯁ꯭ꯄꯣꯔꯠꯁ ꯑꯃ ꯑꯣꯏꯕꯅꯤꯅꯅꯦ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯪꯅ ꯂꯥꯏꯚ ꯊꯥꯔꯨꯕ ꯈꯣꯠꯂꯨꯕ ꯑꯗꯩꯗꯤ ꯀꯔꯤ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯨꯕꯗ ꯀꯣꯄꯤꯔꯥꯏꯠ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯌꯥꯔꯝꯕꯁꯨ ꯌꯥꯏ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯊꯣꯏꯅ ꯈꯪꯗꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯃꯣꯕꯥꯏꯜ 10Kꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯍꯜꯅ ꯄꯥꯏꯅꯕ ꯐꯣꯟ ꯑꯃꯠꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯁ꯭ꯋꯥꯏꯗ ꯂꯩꯕꯀꯣ ꯑꯍꯟꯅꯒ ꯁꯨꯝ ꯄꯥꯏꯕ ꯌꯥꯕꯗꯤ ꯑꯩꯅ ꯈꯟꯕꯗ ꯃꯣꯇꯣꯔꯣꯂꯥꯒꯤ G31 ꯅꯠꯇ꯭ꯔꯒ 41 ꯑꯗꯨꯃꯥꯏꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯃꯣꯇꯣꯔꯣꯂꯥꯒꯤ ꯐꯣꯟ ꯌꯦꯡꯕ ꯌꯥꯏ ꯑꯗꯣ ꯉꯁꯥꯏ ꯄꯟꯅꯈꯤꯕ ꯑꯩꯈꯣꯏꯒꯤ IQ G10ꯒꯣ ꯍꯥꯏꯕꯗꯣ 11-12 thousand ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯣꯟꯗꯤ ꯑꯩ ꯁꯖꯦꯁ ꯇꯧꯅꯤꯡꯕ ꯂꯩꯇꯦ ꯁꯦꯝꯁꯪꯒꯤ ꯈꯔ ꯂꯩꯈꯤ ꯑꯗꯣ ꯃꯣꯏꯗꯣ ꯌꯥꯝꯅ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ MIꯒꯨꯝꯕꯒꯤ ꯐꯣꯟ A5 ꯑꯗꯨ ꯑꯗꯥꯏꯅ ꯂꯩꯕꯅꯦ ꯃꯗꯨꯝꯕꯗꯨꯗꯤ ꯁꯨꯡꯂꯩ ꯂꯩꯕꯤꯔꯨꯅꯨ ꯃꯗꯨ ꯍꯦꯡ ꯌꯥꯝ ꯆꯠꯀꯟꯕꯅꯦ ꯃꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯏꯁꯥꯅ ꯑꯗꯨꯝ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯌꯥꯒꯗ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯕꯅꯤ ꯃꯌꯥꯝ ꯑꯗꯨꯗꯩꯗꯨꯗ ꯀꯩ ꯍꯥꯏꯅꯤ ꯌꯨꯇꯨꯕꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯛꯀꯗꯕꯅꯦ ꯄꯨꯄꯨ ꯖꯤꯕꯤ ꯍꯥꯏꯔꯤꯅꯦ ꯍꯥꯎꯅꯦ ꯍꯥꯎꯅꯦ ꯑꯩꯒꯤ ꯏꯁꯨ ꯔꯣꯕ꯭ꯂꯣꯛꯁꯅ ꯀꯧꯔꯛꯏꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯄꯨꯄꯨ ꯖꯤꯕꯤ ꯍꯥꯏꯅ LUP ꯍꯥꯏꯅ ꯀꯔꯤꯅꯣꯝ ꯍꯥꯏꯔꯤ ꯃꯥꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯔꯣꯕ꯭ꯂꯣꯛꯁ ꯍꯥꯏꯁꯦ ꯑꯩꯗꯤ ꯏꯁꯨ ꯅꯨꯄꯥꯒꯨꯝꯕꯅꯤ ꯏꯁꯨ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯀ꯭ꯂꯥꯁ 8ꯇ ꯀꯥꯔꯤ ꯍꯥꯏꯕꯅꯤ ꯃꯥꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯁꯨ ꯅꯨꯄꯥꯅꯤ ꯀ꯭ꯂꯥꯁ 8 ꯀꯥꯕ ꯍꯥꯏꯁꯤ ꯃꯥ ꯆꯍꯤ 13ꯒ ꯁꯨꯔꯝꯃꯅꯤꯀꯣ ꯆꯍꯤ 23 13ꯒ ꯁꯨꯔꯝꯃꯗꯣꯏꯅꯤ ꯃꯌꯥꯝ ꯃꯤ ꯌꯥꯝ ꯊꯥꯅꯩꯌꯦ ꯚ꯭ꯌꯨꯁꯨ ꯋꯥꯡꯉꯦ ꯁꯕꯁꯀ꯭ꯔꯥꯏꯞꯁꯨ ꯊꯨꯅ ꯐꯪꯉꯦ ꯑꯗꯣ ꯂꯤꯃꯤꯠ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯌꯥꯔꯝꯃꯒ ꯑꯗꯨꯝ ꯃꯥꯡꯈꯤ ꯊꯥꯔꯝꯃꯒ ꯃꯥꯅꯦ ꯑꯗꯨꯃꯥꯏꯅ ꯂꯤꯃꯤꯠ ꯂꯩꯕ ꯅꯠꯇꯦ ꯉꯁꯥꯏꯒꯤ ꯚ꯭ꯌꯨꯁꯀꯗꯤ ꯊꯥꯒꯠꯄꯒ ꯖꯔ ꯖꯔ ꯐꯪꯕꯅꯦꯕꯀꯣ ꯀ꯭ꯔꯤꯀꯦꯠꯀꯤꯁꯦ ꯀ꯭ꯔꯤꯀꯦꯠ ꯄꯥꯝꯕ ꯃꯤꯁꯦ ꯀꯔꯣꯔꯗ ꯂꯩꯗꯅꯀꯣ ꯏꯟꯗꯤꯌꯥꯁꯤꯗꯩꯁꯤꯗ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯟꯇꯦꯟ ꯃꯄꯨꯗꯨꯅꯀꯣ ꯃꯗꯨ ꯃꯣꯅꯤꯇꯥꯏꯁ ꯇꯧꯕ ꯌꯥꯔꯣꯏꯅ ꯀꯣꯄꯤꯔꯥꯏꯠ ꯊꯥꯖꯤꯜꯂꯛꯄꯅꯤ ꯈꯪꯗꯦ ꯁꯇ꯭ꯔꯥꯏꯛ ꯊꯥꯖꯤꯜꯂꯛꯄꯅꯤ ꯈꯪꯗꯦ ꯆꯦꯅꯦꯜꯗꯣ ꯀꯛꯈꯤꯕ ꯑꯣꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯀꯣꯄꯤꯔꯥꯏꯠ ꯁꯇ꯭ꯔꯥꯏꯛ ꯂꯥꯛꯄꯒꯤ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯃꯥꯡꯈꯤꯕ ꯑꯣꯏꯗꯣꯏꯅꯦꯕ ꯆꯦꯅꯦꯜꯗꯣ ꯗꯃꯤ ꯐꯣꯟ ꯄꯤꯌꯣ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯗꯃꯤ ꯐꯣꯟ ꯄꯤꯔꯗꯤ ꯀꯃꯥꯏꯅ ꯐꯣꯟ ꯇꯧꯅꯤ ꯀꯃꯥꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤ ꯔꯣꯕ꯭ꯂꯣꯛꯁꯅ ꯍꯧꯖꯤꯛ ꯀꯔꯤ ꯂꯥꯏꯐ ꯌꯦꯡꯉꯩ ꯁꯨꯃꯥꯏꯅ ꯌꯦꯡꯒꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯌꯦꯡ ꯌꯥꯅꯤ ꯑꯗꯨ ꯗꯃꯤ ꯐꯣꯟꯗꯣ ꯌꯥꯗꯦꯀꯣ ꯗꯃꯤ ꯐꯣꯟꯗꯣ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯅꯪꯒꯨꯝꯕꯅ ꯄꯥꯏꯒꯗꯕꯅꯤ ꯗꯃꯤ ꯐꯣꯟꯗꯨꯗꯤ ꯀ꯭ꯂꯥꯁ 8 ꯀꯥꯕ ꯀꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯐꯣꯟꯗꯤ ꯂꯥꯏꯔꯗꯅ ꯄꯥꯏꯕꯗꯤ ꯂꯥꯏꯔꯅ ꯃꯁꯛ ꯐꯥꯎ ꯎꯒꯦ ꯐꯪꯉꯛꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯥꯎꯈꯠꯂꯕꯅꯤ ꯑꯉꯥꯡꯁꯤꯡꯐꯥꯎ ꯐꯣꯟ ꯂꯣꯏ ꯄꯥꯏꯅꯔꯦꯗꯅꯀꯣ ꯑꯗꯣ ꯅꯪꯅ ꯄꯥꯏꯗꯨꯁꯨ ꯐꯩ ꯑꯗꯨꯕꯨ ꯑꯐꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯍꯟꯅꯤꯡꯉꯤ ꯀꯥꯟꯅꯗꯕ ꯊꯕꯛꯇ ꯍꯥꯏꯗꯤ ꯃꯇꯝ ꯃꯥꯡꯍꯟꯅꯕꯒꯤ ꯀꯩꯅꯣꯔꯣꯝꯗ ꯁꯤꯖꯤꯟꯅꯕꯗꯤ ꯐꯠꯇꯦ ꯅꯪꯅ ꯐꯣꯟ ꯄꯥꯏꯔꯤꯗꯣ ꯀꯥꯟꯅꯕ ꯂꯧꯁꯤꯡ ꯂꯧꯁꯤꯟꯕ ꯌꯥꯕ ꯏꯖꯨꯀꯦꯁꯅꯦꯜ ꯄꯔꯄꯁꯀꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯀꯩꯒꯨꯝꯕ ꯈꯪꯗꯕ ꯑꯃ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯛꯄ ꯃꯇꯝꯗ ꯌꯨꯇ꯭ꯌꯨꯕꯇ ꯊꯤꯔꯒ ꯌꯦꯡꯕ ꯒꯨꯒꯜꯗ ꯁꯔꯁ ꯇꯧꯔꯀꯥꯟꯗ ꯈꯪꯅꯕ ꯍꯣꯠꯅꯕ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯗꯒꯤ ꯅꯣꯠꯁꯀꯨꯝꯕ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅꯕ ꯍꯣꯝꯋꯥꯔꯛꯀꯤ ꯀꯔꯤ ꯀꯔꯤ ꯁꯤꯌꯔ ꯇꯧꯅꯕ ꯑꯗꯨꯒꯨꯝꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯕꯗꯤ ꯐꯩ ꯑꯗꯨꯒ ꯇꯥꯏꯝ ꯄꯥꯁꯀꯤ ꯑꯗꯩ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯨꯝꯕꯅ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯂꯣꯏꯔꯕ ꯃꯤꯁꯤꯡꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯃꯇꯧ ꯇꯝꯕ ꯀꯥꯟꯗ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯑꯣꯏꯔꯝꯃꯒꯗꯤ ꯔꯣꯕ꯭ꯂꯣꯛꯁꯨ ꯐꯠꯇꯕꯔꯣꯝꯗ ꯆꯤꯡꯉꯦ ꯑꯗꯨꯕꯨꯗꯤ ꯇꯧꯍꯟꯅꯤꯡꯗꯦꯀꯣ ꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯁꯖꯦꯁꯟꯅꯤ ꯍꯥꯏꯇꯥꯔꯦ
Bro laptopꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯐꯣꯟꯗ ꯑꯣꯏꯅ ꯀꯃꯦꯟ ꯇꯧꯔꯛꯑꯒꯦ ꯍꯥꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯐꯣꯟꯗꯒꯤꯕꯨ ꯇꯧꯔꯁꯨ ꯂꯦꯞꯇꯣꯞꯇꯕꯨ ꯇꯧꯔꯁꯨ ꯌꯦꯡꯉꯛꯏꯁꯤ ꯌꯥꯎꯔꯛꯏꯁꯤ ꯁꯤ ꯌꯥꯝ ꯐꯔꯦ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯄꯣꯏꯇꯣꯏ ꯍꯥꯏ ꯃꯤꯡꯁꯤ ꯌꯥꯝ ꯐꯖꯩ ꯄꯣꯏꯇꯣꯏ ꯍꯥꯏꯅ ꯄꯣꯏꯇꯣꯏ ꯁꯦꯟꯁꯟꯁ ꯔꯣꯕ꯭ꯂꯣꯛꯁꯤ ꯀ꯭ꯂꯥꯁ 8 ꯀꯥꯕꯅꯔ ꯀꯩꯅꯣ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯋꯦ ꯍꯥꯏ ꯃꯥꯅꯤ ꯃꯥꯅꯤ ꯃꯥ ꯀ꯭ꯂꯥꯁ 8 ꯀꯥꯔꯤ ꯍꯥꯏꯕꯅꯤ ꯃꯥꯁꯤ ꯕ꯭ꯔꯣ ꯀ꯭ꯂꯥꯁ 10ꯁꯤ 2027ꯗ ꯕꯣꯔꯠꯅ ꯂꯧꯔꯔꯣꯏ ꯍꯥꯏꯕꯗꯨ ꯂꯧꯗꯣꯏꯖꯥꯠꯂ ꯕꯣꯔꯠꯅ ꯂꯧꯕ꯭ꯔꯣ ꯍꯥꯏ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ 10 ꯁ꯭ꯇꯦꯟꯗꯔꯠꯁꯤ ꯏꯟꯗꯤꯌꯥꯗꯀꯣ ꯃꯇꯝ ꯌꯥꯝ ꯊꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯆꯍꯤ ꯈꯔꯁꯤ ꯃꯅꯨꯡꯗꯗꯤ ꯕꯣꯔꯠꯀꯨꯝꯕ CBSE ꯒꯨꯝꯕꯒꯤ ꯀꯩꯅꯣꯅ ꯁꯦꯟꯇ꯭ꯔꯦꯜ ꯕꯣꯔꯠꯀꯨꯝꯕꯅꯗꯤ ꯂꯧꯔꯛꯑꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯋꯔ ꯏꯖꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯆꯪꯕ ꯃꯇꯝꯗ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯕ ꯍꯥꯏꯗꯅꯀꯣ ꯑꯩꯈꯣꯏ ꯁꯤꯐꯥꯏ ꯑꯃꯇꯪ ꯔꯤꯀ꯭ꯔꯨꯠ ꯇꯧꯕ ꯃꯇꯝꯗꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯀ꯭ꯂꯥꯁ ꯑꯦꯅꯤ ꯂꯩꯗꯅ D ꯒ꯭ꯔꯦꯗꯀꯤ ꯊꯕꯛ ꯑꯃ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯔꯒꯗꯤ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯂꯥꯛꯑꯗꯕꯅꯤ ꯉꯁꯤꯗꯩꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯉꯩꯗ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯒ ꯆꯪꯕ ꯌꯥꯕ ꯊꯕꯛꯁꯤꯡꯁꯦ 8 ꯄꯥꯁ ꯇꯧꯔꯒꯗꯤ ꯌꯥꯔꯝꯃꯦ ꯍꯧꯖꯤꯛꯇꯤ 8 ꯄꯥꯁꯅ ꯑꯝꯇ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨꯃꯥꯏꯅ 10ꯁꯤꯁꯨ ꯃꯦꯟꯗꯦꯇꯔꯤ ꯑꯣꯏꯔꯛꯑꯔꯣꯏꯅ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯀꯨꯏꯔꯕ ꯃꯁꯤ ꯈꯟꯅ ꯂꯩꯔꯛꯄꯁꯦ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯔꯛꯑꯅꯤ ꯑꯗꯣ 10ꯗꯣ ꯑꯗꯨꯃꯥꯏꯅ ꯂꯧꯔꯛꯇ꯭ꯔꯒꯗꯤ 10ꯗꯣ ꯕꯣꯔꯠꯅ ꯂꯧꯔꯔꯣꯏꯅ ꯍꯔꯥꯎꯔꯨꯅꯣꯕꯀꯣ ꯃꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯨ ꯂꯩꯔꯛꯑꯣꯏꯕ ꯃꯗꯨꯒꯤ ꯚꯦꯂꯨꯁꯨ ꯂꯩꯔꯛꯑꯣꯏꯕ ꯑꯗꯨꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯍꯥꯏꯌꯦ ꯂꯥꯎꯉꯥꯟꯕ ꯍꯨꯏꯗ꯭ꯔꯣꯝꯅ ꯑꯩꯒꯤꯗꯤ ꯉꯁꯥꯏ ꯉꯥ ꯈꯔ ꯆꯥꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯗꯤ ꯀꯩ ꯆꯥꯟꯅꯕꯅꯣ ꯍꯥꯏꯅꯕꯤꯈ꯭ꯔꯣ ꯆꯤꯡꯈꯩ ꯍꯥꯏꯅ ꯀꯧꯔꯤ ꯆꯤꯡꯈꯩꯗ ꯀꯧꯔꯤꯅꯦꯍꯦ ꯔꯣꯕ꯭ꯂꯣꯛꯁꯅ ꯍꯥꯏ I am 14 years old ꯍꯥꯏꯅꯦꯍꯦ ꯆꯤꯡꯈꯩ ꯆꯤꯡꯈꯩꯗꯨꯗꯤ ꯑꯩꯅ ꯈꯟꯕꯗ ꯔꯣꯕ꯭ꯂꯣꯛꯁꯇꯩꯗꯤ ꯈꯤꯇꯪ ꯍꯜꯂꯝꯗꯧ ꯃꯥꯜꯂꯤꯀꯣ ꯑꯗꯣ ꯈꯪꯗꯦ ꯀꯌꯥꯝ ꯑꯩ ꯃꯁꯛ ꯎꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯇ ꯍꯧꯖꯤꯛꯇꯤ ꯍꯤꯟꯗꯤ ꯈꯪꯉꯗꯤ ꯌꯥꯎꯔꯗꯤ ꯇ꯭ꯋꯤꯁꯟ ꯇꯧꯗ꯭ꯔꯁꯨ ꯂꯣꯏ ꯐꯪꯉꯦ ꯌꯨꯇꯨꯕꯇ ꯐꯖꯅ ꯇ꯭ꯋꯤꯁꯟꯗꯤ ꯍꯦꯟꯅ ꯇꯥꯛꯑꯦ ꯐꯪꯉꯦ ꯃꯥꯅꯦ ꯑꯗꯨꯅꯦ ꯉꯁꯥꯏꯒꯤ ꯍꯤꯟꯗꯤ ꯈꯪꯕ ꯈꯪꯗꯕ ꯏꯪꯂꯤꯁꯀꯤ ꯀꯟꯇꯦꯟ ꯃꯅꯤꯄꯨꯔꯤꯗꯁꯨ ꯇꯥꯛꯄ ꯃꯌꯥꯝ ꯂꯩꯔꯦꯗꯅꯀꯣ ꯀ꯭ꯂꯥꯁ ꯀꯩꯅꯣꯒꯤ ꯑꯦꯅꯤ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯛꯖꯥꯝꯒꯤ ꯀꯩꯅꯣ ꯐꯥꯎꯗ ꯇꯥꯛꯅꯔꯦꯗꯅ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯌꯨꯇꯨꯕꯁꯦ ꯁꯤꯖꯤꯟꯅꯕ ꯍꯩꯔꯒꯗꯤ ꯑꯐꯕꯔꯣꯝꯗ ꯁꯤꯖꯤꯟꯅꯔꯒꯗꯤ ꯀꯥꯟꯅꯕ ꯄ꯭ꯂꯦꯠꯐꯣꯝꯅꯦꯕꯀꯣ ꯑꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯥꯁꯨ ꯃꯇꯝ ꯃꯌꯥꯝ ꯃꯥꯡꯍꯟꯕ ꯌꯥꯏꯑꯕ ꯔꯤꯜꯁ ꯑꯗꯨꯝ ꯌꯦꯡꯕꯗ ꯄꯨꯡ ꯀꯌꯥ ꯌꯦꯡꯕ ꯈꯪꯍꯧꯄꯣꯟꯇꯦꯀꯣ ꯑꯗꯨꯅ ꯌꯧꯔꯦ ꯍꯥꯏꯕ꯭ꯔꯣ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯍꯥꯏꯌꯦꯀꯣ I am 22 ꯍꯥꯏꯅꯦ ꯔꯣꯕ꯭ꯂꯣꯛꯁꯇꯤ ꯆꯍꯤ 13ꯅꯤ ꯆꯤꯡꯈꯩꯅ 12 ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯈꯦꯠꯅꯔꯦ ꯅꯠꯇ꯭ꯔꯥ Are you 22 ꯍꯥꯏ ꯑꯩꯈꯣই ꯕꯣꯏꯂꯔ ꯆꯥꯏ ꯑꯩꯈꯣꯏꯗꯤ ꯍꯥꯏꯌꯦ ꯑꯣ ꯑꯍꯥꯎꯕ ꯆꯥꯔꯝꯃꯤ ꯕꯣꯏꯂꯔꯁꯦ ꯑꯗꯣ ꯑꯍꯥꯎꯕꯗꯤ ꯆꯤꯡꯕ ꯀꯧꯕ ꯌꯥꯗꯦ ꯑꯗꯣ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯤꯀꯣ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯩꯗꯤ ꯕꯣꯏꯂꯔꯗꯒꯤꯗꯤ ꯉꯥꯅ ꯍꯦꯟꯅ ꯍꯥꯎꯋꯦꯅ ꯂꯩ ꯕꯣꯏꯂꯔꯁꯤꯗꯤ ꯑꯗꯨꯝ ꯇꯉꯥꯏ ꯐꯗꯕꯒꯤ ꯁꯕꯁꯇꯤꯇ꯭ꯌꯨꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯆꯥꯅꯕ ꯃꯥꯜꯂꯦ ꯑꯩꯅ ꯈꯟꯕꯗꯣ ꯑꯣ ꯅꯣ ꯑꯥꯏ ꯑꯦꯝ ꯑꯂꯨ ꯍꯥꯏꯔꯤ ꯋꯥꯎ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯔꯣꯕ꯭ꯂꯣꯛꯁꯦ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯕ꯭ꯔꯥ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕꯅ ꯐꯅꯤꯀꯣ ꯂꯥꯏꯔꯤꯛꯁꯨ ꯈꯔ ꯈꯔ ꯄꯥꯒꯗꯕꯅꯤ ꯌꯨꯇꯨꯕ ꯌꯦꯡ ꯂꯩꯕꯗꯤ ꯈꯤꯇꯪ ꯌꯦꯡ ꯂꯩꯕꯗꯤ ꯐꯠꯇꯦ ꯃꯩꯇꯩ ꯌꯦꯟ ꯑꯣꯏꯅ ꯆꯥꯅꯤꯡꯉꯦꯗ ꯍꯥꯏ ꯍꯣꯏ ꯆꯥꯅꯤꯡꯕꯩ ꯋꯥꯗꯤ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯂꯩ ꯔꯣꯕ꯭ꯂꯣꯛꯁ ꯄꯣꯏꯇꯣꯏꯅ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦꯀꯣ ꯕꯣꯏꯂꯔ ꯃꯍꯨꯠ ꯍꯥꯏꯌꯦ ꯍꯣꯏ ꯕꯣꯏꯂꯔꯒꯤ ꯁꯤꯗꯤ ꯑꯗꯨꯝ ꯇꯉꯥꯏ ꯐꯗꯕꯒꯤꯅꯦ ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯆꯥꯅꯔꯤꯕ ꯍꯥꯏꯗꯨꯅꯤꯗ ꯗꯤꯃꯥꯟ ꯑꯦꯟ ꯁꯄ꯭ꯂꯥꯏꯗꯣ ꯉꯁꯥꯏꯒꯤ ꯌꯦꯟꯒꯤ ꯆꯥꯅꯕ ꯃꯤ ꯃꯁꯤꯡꯗꯤ ꯌꯥꯝꯈꯠꯂꯛꯄ ꯁꯄ꯭ꯂꯥꯏꯗꯨ ꯂꯩꯔꯛꯇꯕꯒꯤ ꯃꯍꯨꯠ ꯀꯔꯤꯅ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯕꯣꯏꯂꯔꯗ ꯇꯥꯏꯅꯈꯤꯕꯒꯤ ꯋꯥꯅꯤ ꯕꯣꯏꯂꯔꯁꯤꯗꯤ ꯑꯐꯕ ꯆꯤꯟꯖꯥꯛꯇꯤ ꯅꯠꯇꯦꯗ ꯁꯦꯡꯅ ꯍꯥꯏꯔꯗ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯩꯗꯨꯅꯤ 45 ꯗꯦꯖꯇ ꯌꯣꯜꯂꯛꯏꯅꯤ 45 ꯗꯦꯖꯇꯨꯗ ꯆꯥꯎꯅꯕ ꯍꯤꯗꯥꯛ ꯄꯤꯖꯗꯅ ꯇꯧꯔꯛꯏ ꯃꯌꯥꯝꯗꯣ ꯍꯛꯆꯥꯡꯗ ꯆꯪꯁꯜꯂꯒ ꯑꯐꯕ ꯑꯣꯏꯗꯣꯏꯅꯣ ꯈꯜꯂꯣꯅꯦ ꯕ꯭ꯔꯣ ꯑꯃ ꯅꯨꯄꯤ ꯁꯅꯥꯊꯣꯏꯗꯨ ꯌꯥꯎꯔꯛꯇꯕ꯭ꯔꯣ ꯍꯥꯏ ꯁꯅꯥꯊꯣꯏ ꯍꯥꯏꯕ ꯅꯠꯂꯝꯃꯣꯏ ꯀꯩꯅꯣꯝ ꯍꯥꯏꯗꯥꯏ ꯃꯃꯤꯡꯗꯣ ꯊꯥꯗꯣꯏ ꯁꯅꯥ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯃꯅꯤꯄꯨꯔꯒꯤꯗꯤ ꯁꯨꯅ ꯐꯪꯗꯦꯗ
subscription ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯦ ꯍꯤꯟꯗꯤ ꯈꯪꯉꯗꯤ ꯂꯣꯏꯅ ꯐꯪꯉꯦ ꯐ꯭ꯔꯤꯗ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯇꯧꯋꯦ subscription ꯅꯠꯇ꯭ꯔꯒꯗꯤ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯃꯤꯁꯨ ꯃꯗꯨ subscription ꯇꯧꯕꯗꯣ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯤꯀꯣ ꯑꯩꯅ ꯃꯤꯉꯣꯟꯗ ꯀꯥꯟꯅꯕ ꯚꯦꯂꯨ ꯑꯃ ꯑꯦꯗ ꯇꯧꯔꯒꯗꯤ ꯃꯗꯨꯒꯤ ꯑꯩꯅ ꯃꯥꯡꯉꯤꯕ ꯃꯇꯝ ꯃꯥꯡꯉꯤꯕ ꯑꯩꯅ ꯁ꯭ꯄꯦꯟ ꯇꯧꯔꯤꯕ ꯇꯥꯏꯝꯗꯨꯒꯤ ꯑꯩꯉꯣꯟꯗꯁꯨ ꯈꯤꯇꯪ ꯔꯤꯇꯔꯟ ꯑꯦꯛꯁꯄꯦꯛ ꯇꯧꯕꯒꯤꯅꯦꯕ ꯃꯣꯏꯅ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯂꯧꯋꯤꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯂꯥꯟꯅ ꯈꯟꯐꯝ ꯊꯣꯛꯇꯦ ꯍꯣꯏ ꯐ꯭ꯔꯤꯗ ꯇꯧꯕꯁꯨ ꯃꯌꯥꯝꯒꯤ ꯁꯔꯚꯤꯁ ꯑꯣꯏꯅ ꯇꯧꯊꯣꯛꯄꯁꯨ ꯌꯥꯏ ꯑꯗꯨꯗ ꯐ꯭ꯔꯤꯗꯁꯨ ꯃꯌꯥꯝ ꯐꯪꯕꯅꯤꯅ ꯍꯤꯟꯗꯤ ꯈꯪꯗ꯭ꯔꯁꯨ ꯏꯪꯂꯤꯁ ꯈꯪꯗ꯭ꯔꯁꯨ ꯁꯕꯇꯥꯏꯇꯜ ꯏꯪꯂꯤꯁꯇꯤ ꯈꯪꯉꯝꯒꯅꯤꯗꯅꯀꯣ ꯌꯥꯝ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯀ꯭ꯂꯥꯁ 6 7 8 ꯀꯥꯔꯛꯄ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯏꯪꯂꯤꯁꯇꯤ ꯑꯥꯔꯊꯗꯤ ꯑꯗꯨꯝ ꯈꯔꯗꯤ ꯈꯪꯐꯝ ꯊꯣꯛꯏ ꯁꯕꯇꯥꯏꯇꯜꯒꯨꯝꯕ ꯍꯥꯞꯄꯒ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯑꯗꯨꯝ ꯌꯥꯗꯤ ꯌꯥꯕ ꯄꯣꯠꯅꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯑꯁ na bro what where is my dad my dad is poor I am poor okay pupujibi you poor my poor I poor everything is poor poor and poor I poor you also poor 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 people help it together yarabo dude you know I khangena ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯆꯥꯔꯤꯁꯤ ꯐꯥꯔꯁ ꯉꯥ ꯁꯦꯀꯦꯟ ꯕꯣꯏꯂꯔ ꯊꯥꯔꯠꯇ ꯁꯟ ꯁꯥ ꯃꯥꯅ ꯃꯁꯤꯡꯗꯤ ꯌꯥꯝ ꯆꯥꯗ꯭ꯔꯦꯅ ꯉꯝꯃꯕꯅ ꯑꯍꯥꯎꯕꯅ ꯑꯌꯥꯝꯕ ꯆꯥꯔꯦ ꯑꯗꯨ ꯁꯥ ꯉꯥ ꯆꯥꯕꯁꯤꯁꯨ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯄ꯭ꯔꯣꯇꯤꯟ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯁꯥ ꯉꯥꯒꯤ ꯃꯤꯠꯇꯒꯤ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯀꯩꯅꯣꯗꯤ ꯑꯗꯨꯝ ꯃꯥꯒꯤꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯗꯨ ꯉꯥꯛꯇ ꯆꯥꯕꯁꯨ ꯐꯠꯇꯦꯗꯅꯀꯣ ꯑꯗꯨꯅ ꯃꯅꯥ ꯃꯁꯤꯡꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯆꯥꯒꯗꯕꯅꯤ ꯕ꯭ꯔꯣꯒꯤ ꯂꯥꯏꯐꯁꯤ ꯂꯦꯞꯇꯣꯞꯇ ꯌꯦꯡꯕꯗꯨ ꯂꯥꯏꯛ ꯅꯝꯒꯦ ꯊꯤꯕꯅꯤ ꯀꯗꯥꯏ ꯖꯒꯥꯗ ꯌꯥꯎꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐꯣꯟꯗꯒꯤ ꯑꯣꯏꯅ ꯑꯃꯨꯛ ꯅꯝꯂꯛꯑꯦ ꯂꯥꯏꯛꯁꯦ ꯌꯥꯔꯦ ꯂꯦꯞꯇꯣꯞꯇꯒꯤꯕꯨ ꯅꯝꯃꯁꯨ ꯐꯣꯟꯗꯒꯤꯕꯨ ꯅꯝꯃꯁꯨ ꯅꯪꯕꯨ ꯅꯝꯁꯤꯟꯕꯤꯔꯛꯑꯗꯤ ꯌꯥꯝ ꯐꯔꯦ ꯃꯁꯤꯡ ꯑꯃ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯕꯗ ꯑꯗꯣ ꯀꯩꯅꯣꯁꯤ ꯔꯣꯕ꯭ꯂꯣꯛꯁꯤ ꯑꯃꯨꯛ ꯍꯥꯏꯌꯦꯅ ꯇꯧꯁꯜꯂꯛꯑꯦ ꯔꯣꯕ꯭ꯂꯣꯛꯁꯤ ꯏꯪꯂꯤꯁ ꯈꯔ ꯍꯩꯕꯅꯤꯀꯣ ꯃꯥ ꯏꯪꯂꯤꯁ ꯈꯔ ꯂꯤꯡꯕꯅꯦ ꯃꯥ ꯏꯪꯂꯤꯁꯇ ꯈꯔ ꯀꯃꯦꯟ ꯈꯔ ꯅꯩꯁꯜꯂꯛꯏꯗꯣ ꯑꯩ ꯄꯥꯕꯕꯨ ꯊꯣꯛꯎꯗ꯭ꯔꯦ Roblox, where are you? From my babyhood, I cry and I jump in English ꯍꯥꯏꯅ ꯇꯧꯕꯗꯣ ꯈꯪꯕ꯭ꯔꯥ? My mother, I come from my mother's stomach ꯍꯥꯏꯅ ꯇꯧꯕꯗꯣ ꯇꯧꯁꯜꯂꯛꯀꯅꯤ ꯈꯔ ꯑꯃ. Bro, ꯁꯤ ꯎꯗꯕ ꯀꯨꯏꯔꯦ ꯀꯝꯗꯧꯒꯦ ꯍꯥꯏ. ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ. ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯉꯗꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯅ ꯈꯨꯝꯅꯩꯗꯅꯀꯣ ꯑꯗꯨ ꯃꯉꯥꯏ. ꯁꯣꯏꯔꯦ I don't know ꯍꯥꯏ. ꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯍꯤꯟꯗꯤꯁꯨ ꯏꯪꯂꯤꯁꯁꯨ ꯈꯪꯖꯗꯦ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯑꯗꯨꯅꯤ ꯃꯇꯝꯁꯤꯗ ꯍꯥꯏ ꯃꯗꯨ ꯀꯩ ꯍꯥꯏꯅꯤ ꯈꯪꯖꯟꯕꯗꯤ ꯐꯩ ꯈꯪꯗ꯭ꯔꯒꯁꯨ ꯀꯩꯅꯣꯅꯤꯗ ꯀꯩꯝ ꯀꯥꯏꯗꯦ ꯀꯥꯏꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯦ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯄꯥꯎ ꯐꯥꯎꯅꯔꯤꯗꯅ ꯃꯅꯤꯄꯨꯔꯤ ꯉꯥꯡꯉꯤꯗꯅꯀꯣ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕꯁꯦ ꯏꯃꯥꯂꯣꯟꯁꯦ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯆꯥꯎꯈꯠꯂꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯂꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯒꯨꯒꯜ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯃꯌꯥꯝ ꯂꯩꯔꯦ ꯒꯨꯒꯜ ꯇ꯭ꯔꯥꯟꯁꯂꯦꯠꯇ ꯑꯩꯅ ꯃꯅꯤꯄꯨꯔꯤꯗ ꯉꯥꯡꯉꯒ ꯑꯩꯅ ꯃꯤ ꯑꯇꯣꯞꯄ ꯑꯃꯗ ꯍꯤꯟꯗꯤꯗꯕꯨ ꯑꯣꯏꯔꯁꯨ ꯏꯪꯂꯤꯁꯇꯕꯨ ꯑꯣꯏꯔꯁꯨ ꯆꯥꯏꯅꯤꯁꯇꯕꯨ ꯑꯣꯏꯔꯁꯨ ꯀꯣꯔꯤꯌꯟꯗꯕꯨ ꯑꯣꯏꯔꯁꯨ ꯍꯟꯇꯣꯛꯑꯒ ꯃꯤꯉꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕ ꯃꯤꯟꯁꯁꯦ ꯆꯥꯎꯈꯠꯂꯛꯄꯩ ꯃꯇꯨꯡ ꯏꯟꯅ ꯇꯦꯛꯅꯣꯂꯣꯖꯤ ꯆꯥꯎꯈꯠꯄꯩ ꯃꯇꯨꯡ ꯏꯟꯅ ꯎꯄꯥꯏ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯅ ꯈꯪꯖꯟꯕꯗꯤ ꯐꯩ ꯈꯪꯗ꯭ꯔꯒꯁꯨ ꯃꯗꯨꯒꯤ ꯀꯩꯅꯣꯗꯤ ꯀꯩ ꯍꯥꯏꯅꯤ ꯇꯦꯛꯅꯣꯂꯣꯖꯤ ꯃꯇꯦꯡꯅ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯌꯥꯕ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯣ ꯁꯣꯔꯠꯁ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯒ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯦ ꯚ꯭ꯌꯨꯁꯇꯤ ꯃꯌꯥꯝ ꯐꯪꯉꯦ ꯑꯗꯨ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯌꯥꯎꯔꯣꯏꯀꯣ ꯕ꯭ꯔꯣ ꯍꯥꯏ ꯚ꯭ꯌꯨ ꯁꯣꯔꯠꯁꯀꯤꯅ ꯑꯃꯨꯛ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤ ꯈꯦꯠꯅꯩ ꯁꯣꯔꯠꯁꯀꯤꯅ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯃꯣꯏꯁꯦ 10 ꯃꯤꯂꯤꯌꯟ ꯚ꯭ꯌꯨꯁ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃ ꯂꯩꯕꯅꯦ ꯃꯣꯏꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯩ ꯆꯞ ꯆꯥꯅ ꯑꯗꯨꯗꯤ ꯑꯩ ꯚ꯭ꯌꯨ ꯁꯣꯔꯠ ꯊꯥꯒꯠꯇꯕꯅꯤꯅ ꯌꯦꯡꯉꯨꯗꯦ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯣ ꯁꯨꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏ ꯚ꯭ꯌꯨꯁꯇꯣ ꯃꯤꯂꯤꯌꯟꯁꯇ ꯂꯥꯛꯀꯗꯕꯅꯦ ꯑꯗꯨꯀꯥꯟꯗ ꯃꯣꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯤ 1000 ꯑꯣꯏꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯒꯤꯗꯣ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯇꯧꯅꯤꯡꯗꯦ ꯁꯨꯅꯁꯨ ꯐꯪꯗꯦ ꯈꯔ ꯈꯛꯇ ꯐꯪꯉꯤ ꯁꯨꯅ ꯗꯨꯛ ꯐꯪꯗꯦ ꯄꯥꯔꯠ 1 2 ꯊꯥꯔꯝꯃꯅꯤ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯄꯥꯔꯠ ꯐꯪꯉꯔꯣꯏ ꯃꯈꯣꯏ ꯑꯦꯗꯁ ꯇꯧꯕ ꯃꯥꯜꯂꯤ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯐꯖꯅ ꯁꯦꯔꯤꯁ ꯅꯥꯏꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯧꯕꯗꯩ ꯂꯣꯏꯕ ꯂꯣꯏꯅꯃꯛ ꯇꯧꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯈꯔ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯟ ꯇꯥꯟꯅꯕꯩꯗꯧꯅꯒꯤ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯊꯣꯏꯅꯁꯨ ꯍꯥꯏꯅꯤꯡꯗꯦ ꯑꯗꯣ ꯍꯤꯟꯗꯤꯒꯤ ꯀꯩꯒ ꯈꯪ ꯇꯥꯔꯒꯗꯤ ꯍꯤꯟꯗꯤꯒꯤ ꯀꯩꯒꯤ ꯀꯣꯟꯇꯦꯟ ꯑꯗꯩꯗꯤ ꯏꯪꯂꯤꯁꯀꯤ ꯀꯣꯟꯇꯦꯟꯒꯨꯝꯕꯗꯣ ꯌꯦꯡꯉꯒꯗꯤ ꯃꯣꯏꯗꯗꯤ ꯂꯣꯏꯅꯃꯛꯇꯤ ꯁꯨꯅꯗꯤ ꯐꯪꯗꯤ ꯐꯪꯕꯅꯦ
Bro lupa 35,000 ꯄꯤꯕ ꯐꯣꯟ ꯁꯦꯝꯁꯪ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯂꯩꯒꯗ꯭ꯔꯣ ꯍꯥꯏ ꯄꯩꯁꯥꯗꯤ ꯌꯥꯝ ꯄꯥꯏꯕ ꯖꯥꯠꯅꯤꯀꯣ ꯑꯗꯨꯒꯤ ꯆꯥꯡꯗ ꯄꯥꯏꯔꯒꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁꯦꯝꯁꯪꯒꯤꯀꯣ ꯀꯩꯅꯣ ꯂꯩꯕ ꯌꯥꯔꯦ S25 ꯂꯩꯕ ꯌꯥꯔꯦ S24 ꯁꯦꯔꯤꯁꯇꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯦ ꯑꯁ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯣꯞꯁꯟꯁꯤ ꯃꯃꯜꯗꯨ ꯌꯧꯔꯒꯗꯤ 65,000ꯒ ꯂꯩꯔ ꯇꯥꯔꯗꯤ ꯑꯩꯗꯤ ꯌꯥꯝ ꯃꯃꯜ ꯌꯥꯝ ꯌꯥꯝꯃꯦ ꯁꯦꯟ ꯌꯥꯝ ꯄꯥꯏꯕ ꯀꯦꯇꯦꯒꯣꯔꯤꯗ ꯆꯤꯡꯉꯦꯅ ꯂꯧꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯔꯣꯂꯣꯛꯁ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯐꯣꯟꯒꯁꯤ ꯄꯥꯏꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥꯁꯤ ꯇꯧꯁꯨ ꯇꯧꯗꯦ ꯑꯗꯨ ꯕ꯭ꯔꯣ S25 ꯏꯁ 1 ꯂꯥꯛ ꯍꯥꯏꯔꯤꯌꯦ 1 ꯂꯥꯛ ꯅꯠꯇꯦ 1 ꯂꯥꯛ ꯅꯠꯇꯦ 1 ꯂꯥꯛꯇꯨꯗꯤ S25 ꯄ꯭ꯔꯣꯒꯨꯝꯕ ꯑꯜꯇ꯭ꯔꯥꯒꯨꯝꯕ ꯑꯣꯏꯔꯝꯒꯅꯤ 1 ꯂꯥꯛ ꯌꯧꯗꯦ 2026ꯀꯤ ꯑꯕ ꯐꯣꯟ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ 15ꯀꯤ ꯐꯣꯟ ꯑꯅꯧꯕꯗꯤ ꯌꯥꯝ ꯀꯟꯅ ꯂꯣꯟꯆ ꯇꯧꯗ꯭ꯔꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯍꯧꯔꯛꯄꯗ ꯆꯍꯤ ꯊꯥꯁꯤꯗ ꯂꯣꯟꯆ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯀꯌꯥ ꯍꯦꯟꯅ ꯍꯥꯟꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯐꯣꯟ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯇꯧꯏ ꯂꯨꯄꯥ 35,000 ꯂꯩꯅ ꯑꯥꯏꯐꯣꯟ ꯑꯣꯏꯅ ꯄꯥꯏꯔꯣ ꯍꯥꯏꯌꯦ ꯑꯥꯏꯐꯣꯟ 16ꯒꯨꯝꯕꯁꯨ ꯄꯥꯏꯕ ꯌꯥꯏ 65 ꯌꯧꯔꯒꯗꯤꯀꯣ ꯑꯥꯏꯐꯣꯟ 16 ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯒꯅꯤ ꯑꯗꯣ ꯌꯥꯝ ꯁꯖꯦꯁ ꯇꯧꯁꯟꯕꯤꯔꯨꯅꯨ ꯕꯤ ꯄꯣꯖꯤꯇꯤꯚ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯑꯉꯥꯡꯅꯦꯕꯀꯣ ꯃꯥꯁꯦ ꯑꯉꯥꯡ ꯋꯥꯈꯜ ꯐꯥꯊꯗ꯭ꯔꯤꯕ ꯑꯉꯥꯡ ꯃꯥꯜꯂꯤ ꯃꯥꯒꯤ ꯀꯃꯦꯟ ꯇꯧꯔꯛꯄ ꯃꯑꯣꯡ ꯑꯗꯨꯒ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯃꯁꯛ ꯎꯔꯨꯕ ꯅꯠꯇꯦ ꯀꯅꯥꯅ ꯄꯥꯏꯔꯤ ꯑꯦꯀꯥꯎꯟꯅꯣ ꯀꯅꯥꯅ ꯏꯔꯛꯄ ꯃꯦꯁꯦꯖꯅꯣꯁꯨ ꯈꯪꯗꯕꯅꯤꯅ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯑꯉꯥꯡ ꯑꯃꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯃꯜ ꯌꯥꯝ ꯇꯥꯡꯕ ꯐꯣꯟ ꯄꯥꯏꯍꯟꯕ ꯑꯗꯩꯗꯤ ꯐꯣꯟ ꯄꯥꯏꯅꯕꯏꯟꯀꯔꯦꯖ ꯇꯧꯕꯁꯦ ꯑꯩꯗꯤ ꯇꯧꯅꯤꯡꯗꯦ ꯃꯌꯥꯝꯅ ꯇꯧꯔꯝꯃꯁꯨ ꯍꯣꯏ ꯄꯩꯁꯥꯗꯤ ꯌꯥꯝ ꯄꯥꯏꯕ ꯃꯥꯜꯂꯦ ꯃꯥ ꯕ꯭ꯔꯣ ꯂꯨꯄꯥ ꯀꯌꯥꯅꯣ ꯃꯥꯏ ꯖꯤꯔꯣ ꯃꯌꯥꯝꯁꯦ ꯌꯥꯝꯃꯦ ꯈꯪꯗꯦ ꯄꯤꯕ ꯐꯣꯟ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯂꯩ ꯅꯪ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯀꯥꯞꯁꯜꯂꯛꯑꯣ ꯑꯩ ꯄꯤꯔꯛꯀꯦ ꯅꯪ ꯃꯤꯂꯤꯌꯟ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯄꯤꯔꯛꯀꯦ ꯂꯩꯅꯤ ꯃꯊꯦꯜ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯁꯤꯒꯤ ꯑꯦꯟꯇꯔꯇꯦꯟ ꯇꯧꯅꯕ ꯀꯃꯦꯟ ꯇꯧꯖꯔꯤꯅꯤ ꯂꯥꯟꯅꯁꯨ ꯈꯟꯕꯤꯔꯣꯏꯁꯤꯀꯣ ꯋꯥꯁꯜꯂꯛꯑꯦ ꯂꯥꯏꯚ ꯂꯣꯏꯁꯟꯕ ꯌꯥꯔꯕ ꯑꯗꯨꯅ ꯀꯃꯦꯟ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯡ ꯃꯤꯅꯤꯠ 35 ꯐꯥꯔꯦ ꯍꯦꯜꯞ ꯌꯨ ꯍꯥꯏ 61K ꯍꯥꯏꯕꯅꯤ ꯃꯥꯁꯦ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 6 ꯀꯔꯝ ꯀꯥꯟꯗ ꯔꯤꯂꯤꯁ ꯇꯧꯗꯣꯏꯅꯣ ꯄ꯭ꯔꯥꯏꯁ ꯀꯌꯥꯃꯨꯛ ꯂꯥꯛꯀꯗꯒꯦ ꯅꯣꯠ 5 ꯂꯤꯞꯅ ꯐꯔꯣꯏꯗ꯭ꯔꯥ 6 ꯂꯥꯛꯑꯒꯗꯤ 6ꯅꯗꯤ ꯑꯞꯒ꯭ꯔꯦꯗ ꯌꯥꯝ ꯐꯖꯅ ꯇꯧꯔꯛꯑꯅꯤ ꯃꯇꯝꯁꯤ ꯈꯔ ꯋꯥꯠꯈꯤꯅꯤ ꯃꯥꯔꯆ ꯑꯗꯥꯏꯋꯥꯏꯗ ꯑꯣꯏꯗꯧ ꯃꯥꯜꯂꯤ ꯃꯃꯜꯗꯤ 35ꯀꯤ ꯃꯌꯥꯗ 30+ ꯁꯣꯏ ꯂꯥꯛꯀꯅꯤ ꯃꯥꯁꯦ 15Kꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯄꯩꯁꯥꯗꯤ ꯄꯥꯏꯖꯕ ꯅꯠꯇꯦ ꯄꯥꯏꯖꯗꯕ ꯀꯦꯃꯦꯔꯥ ꯁꯦꯡꯕ ꯐꯣꯟꯗꯤ ꯄꯥꯝꯖꯕ ꯑꯗꯨꯒꯤꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯁꯦꯝꯁꯪꯒꯤ ꯐꯣꯟ ꯈꯔ ꯃꯣꯏ ꯑꯦꯞ ꯁꯦꯔꯤꯁ ꯈꯔ ꯍꯟꯗꯛ ꯑꯅꯧꯕ ꯐꯦꯕꯋꯥꯔꯤ ꯊꯥꯁꯤꯗ ꯁꯣꯏꯅ ꯂꯣꯟꯆ ꯇꯧꯗꯣꯔꯤꯕꯀꯣ ꯃꯗꯨ ꯉꯥꯏꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯔꯤꯕ ꯐꯣꯟꯁꯤꯡꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯦ ꯃꯣꯇꯣ G 87ꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ Oppo K13ꯒꯨꯝꯕ ꯌꯦꯡꯕ ꯌꯥꯏ ꯁꯤ ꯑꯉꯥꯡꯁꯦ ꯈꯥꯏꯔꯦ ꯐꯖꯅ ꯍꯥꯏꯔꯦ ꯑꯗꯨꯝ ꯌꯥꯕꯅꯦ ꯃꯥꯁꯦ ꯑꯗꯨꯝ ꯔꯣꯕ꯭ꯂꯣꯛꯁꯤꯗꯤ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯀꯥꯞꯄꯛꯑꯣ ꯑꯩꯅ ꯂꯣꯏꯅ ꯂꯩꯕꯤꯔꯒ ꯅꯪꯅ ꯄꯥꯝꯕ ꯂꯣꯏꯅ ꯄꯤꯒꯦ ꯄꯩꯁꯥꯗꯨꯗ ꯍꯟꯅ ꯀꯥꯞꯁꯤꯜꯂꯛꯑꯣ ꯑꯩꯉꯣꯟꯗ ꯍꯥꯏ ꯍꯀꯥꯝ ꯆꯜꯂꯦ ꯇꯨꯝꯅꯤꯡꯉꯦ ꯂꯥꯏꯚ ꯂꯣꯏꯁꯟꯕ ꯌꯥꯔꯦ ꯃꯤꯅꯤꯠ 4ꯃꯨꯛ ꯂꯩꯔꯒ 5ꯃꯨꯛ ꯂꯩꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯚꯁꯦ ꯄꯨꯡ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯛꯏꯁꯦ ꯄꯨꯡ 10ꯒ ꯃꯤꯅꯤꯠ 4 ꯆꯠꯂꯦ ꯃꯇꯝꯅ ꯂꯥꯏꯚ ꯊꯥꯔꯤꯁꯤꯅ ꯃꯤꯅꯤꯠ 58ꯒ ꯁꯦꯀꯦꯟ 5-6 ꯆꯠꯂꯦ ꯑꯗꯨꯅ ꯄꯨꯡ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦ ꯑꯩꯅ ꯐꯝꯃꯤꯁꯦ ꯑꯗꯨꯅ ꯋꯥꯈꯠꯂꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ
ꯃꯣꯇꯣ ꯑꯣꯞꯄꯣꯁꯤ ꯕ꯭ꯔꯣ ꯑꯩꯒꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯐꯕ ꯐꯣꯟ ꯑꯣꯏꯅ ꯂꯧꯗꯦ ꯕ꯭ꯔꯣꯒꯤꯗꯗꯤ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯣꯞꯄꯣꯗꯒꯤꯗꯤ ꯃꯣꯇꯣꯔꯣꯂꯥꯅꯗꯤ ꯌꯥꯝ ꯍꯦꯟꯅ ꯐꯕ ꯍꯦꯜꯂꯤ ꯑꯣꯞꯄꯣꯗꯤ ꯑꯐꯕꯁꯦ ꯑꯇꯥꯡꯕ ꯈꯔꯗ ꯐꯣꯟ ꯁꯦꯔꯤꯁ ꯈꯔꯗ ꯂꯩ ꯑꯣꯞꯄꯣ ꯔꯦꯅꯣꯒꯨꯝꯕ ꯁꯦꯔꯤꯁ ꯑꯗꯨꯒ ꯑꯍꯣꯡꯕ ꯁꯦꯔꯤꯁꯇ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯀꯦ ꯁꯦꯔꯤꯁꯇꯣ ꯉꯁꯥꯏ K13 ꯀꯥꯏ ꯇꯧꯔ ꯃꯣꯏ ꯑꯗꯨꯝꯕ ꯐꯣꯟ ꯑꯃ ꯑꯅꯤꯈꯛ ꯌꯥꯝ ꯇꯥꯡꯅ ꯐꯩ ꯑꯇꯩꯗꯤ ꯑꯣꯞꯄꯣ ꯀꯩ ꯍꯥꯏꯅꯣ ꯀꯩ ꯀꯩꯅꯣ ꯃꯌꯥꯝ ꯃꯃꯤꯡ ꯃꯌꯥꯝ ꯂꯩꯕꯅꯤ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟ ꯀꯨꯟꯃꯉꯥ ꯀꯨꯟꯊ꯭ꯔꯥ ꯁ꯭ꯋꯥꯏꯗ ꯑꯗꯨꯗꯤ ꯑꯝꯇ ꯂꯧꯈꯠꯄ ꯌꯥꯕ ꯐꯣꯟ ꯑꯝꯇꯗꯤ ꯂꯩꯇꯦ ꯃꯤ ꯈꯥꯏꯕꯩ ꯋꯥꯁꯤꯗꯤ ꯍꯦꯜꯂꯣꯏꯗ ꯅꯥꯎ ꯇꯥꯅꯤ ꯂꯥꯏꯔꯤꯛꯇ ꯁꯣꯜꯂꯁꯨ ꯍꯥꯏꯕ ꯀꯩꯅꯣ ꯇꯧꯕ ꯃꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯍꯩꯅꯔꯤ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯍꯩꯔꯤ ꯄꯣꯠꯅꯤ ꯑꯗꯣ ꯃꯇꯥꯡ ꯃꯇꯝ ꯇꯟꯖꯥ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯗꯨ ꯌꯦꯡꯒꯗꯕꯅꯤ ꯍꯣꯏ ꯇꯥꯡꯗ꯭ꯔꯗꯤ ꯑꯣꯞꯄꯣꯁꯤ ꯐꯠꯇꯦꯕ ꯐꯣꯟ ꯍꯣꯏ ꯃꯥꯒꯤ ꯐꯣꯟꯁꯦ ꯁꯦꯔꯤꯁ ꯈꯔ ꯈꯛꯇꯅꯤ ꯍꯥꯏꯇꯥꯔꯦ ꯂꯧꯈꯠꯄ ꯌꯥꯕ ꯐꯣꯟ ꯈꯔ ꯂꯩꯔꯤꯁꯤ ꯃꯥꯒꯤ ꯒꯥꯏꯁ ꯃꯌꯥꯝ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯇꯨꯝꯅꯒꯤꯃꯦ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔꯛꯑꯣ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯇꯨꯝꯅꯒꯦ ꯍꯥꯏꯕ ꯑꯩ ꯃꯥꯏ ꯀꯃꯦꯟꯁꯦ ꯁꯥꯝ ꯑꯣꯞꯄꯣꯒꯤ K13X ꯈꯔ ꯍꯣꯡꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯗꯤ ꯃꯥꯜꯂꯦꯕ꯭ꯔꯣ ꯍꯣꯏ ꯑꯣꯞꯄꯣꯒꯤ ꯑꯗꯨꯅꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯏ ꯑꯗꯨ K13 ꯍꯥꯏꯕ ꯇꯔꯕꯣ ꯀꯥꯏꯅ ꯂꯩꯕꯅꯦ ꯃꯣꯏꯒꯤ ꯐꯦꯟꯒ ꯌꯥꯎꯕ ꯑꯃ ꯂꯩꯕꯅꯦꯕ ꯑꯣꯞꯄꯣ K13 ꯀꯥꯏꯅ ꯑꯃ ꯂꯩꯕꯅꯦ ꯑꯗꯨꯝꯕꯗꯣ ꯑꯗꯣ ꯑꯍꯣꯡꯕꯗ ꯑꯗꯨ ꯐꯕꯅꯦ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟꯒꯤ ꯃꯅꯨꯡꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯇꯔꯥꯇꯔꯨꯛ ꯇꯔꯥꯇꯔꯦꯠꯀꯤ ꯃꯌꯥꯗ ꯇꯔꯥꯅꯤꯄꯥꯟ ꯃꯌꯥꯗ ꯐꯪꯉꯝꯒꯅꯤ ꯍꯧꯖꯤꯛꯁꯦ ꯅꯍꯥꯟꯋꯥꯏ ꯁꯦꯜ ꯃꯌꯥꯗ 35ꯗꯒ ꯐꯪꯉꯝꯕꯅꯦꯕꯀꯣ ꯑꯗꯨ ꯐꯣꯟꯗꯨꯃ ꯈꯔ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯍꯣꯡꯕꯗ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯌꯥꯝꯕ ꯄꯨꯡ 12 ꯕꯥꯔꯣ ꯄꯨꯡ 12ꯗ ꯑꯅꯤꯑꯕ ꯕꯥꯔꯣ ꯃꯥꯜꯂꯨꯔꯦ ꯑꯅꯤꯗ ꯇꯨꯝꯃꯤ ꯍꯥꯏꯕ ꯌꯥꯝ ꯊꯦꯡꯕ ꯆꯤꯡꯉꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯍꯣꯏ ꯑꯗꯨꯝ ꯅꯣꯔꯃꯦꯜꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯗ ꯄꯨꯡ ꯕꯥꯔꯣꯗ ꯇꯨꯝꯕꯁꯤ ꯅꯣꯔꯃꯦꯜ ꯇꯥꯏꯃꯤꯡꯗ ꯇꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯦꯕꯀꯣ ꯑꯗꯨꯅ ꯄꯨꯡ ꯑꯅꯤꯒꯤ ꯆꯥꯡ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯣ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯊꯦꯡꯕ ꯆꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯅ ꯇꯨꯝꯃꯗꯧꯅꯦ ꯕ꯭ꯔꯣꯒꯤ ꯂꯥꯏꯐ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯍꯥꯏ ꯃꯥꯅꯤ ꯑꯩꯒꯤ ꯂꯥꯏꯐꯁ ꯊꯥꯔꯛꯄꯒꯤꯁꯨ ꯌꯦꯡꯉꯒ ꯂꯩꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯒꯤ ꯑꯗꯨꯝ ꯁꯥꯟꯅ ꯂꯩꯕꯁꯨ ꯌꯥꯎꯔꯝꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯄꯨꯡ 10 ꯍꯥꯏꯕꯁꯦ ꯌꯥꯝ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯦ ꯌꯥꯝ ꯉꯟꯕꯁꯨ ꯅꯠꯇ꯭ꯔꯦ ꯑꯗꯨꯝ ꯆꯞ ꯆꯥꯕ ꯇꯥꯏꯃꯤꯡ ꯑꯣꯏꯔꯦ ꯄꯨꯡ ꯑꯃꯗꯤ ꯐꯥꯔꯦ ꯂꯥꯏꯐꯁꯦ ꯑꯩꯅ ꯊꯥꯔꯤꯁꯦ ꯀꯃꯦꯟꯗꯤ ꯑꯍꯦꯟꯕꯁꯨ ꯀꯌꯥ ꯊꯣꯏꯅ ꯂꯥꯛꯄꯁꯨ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯃꯤ ꯃꯁꯤꯡꯁꯨ ꯏꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯁꯨ ꯎꯗꯦ ꯄꯨꯡ 10 ꯇꯥꯁꯜꯂꯛꯄꯁꯦ ꯑꯃꯨꯛꯀꯕꯨ ꯅꯤꯡꯊꯝꯊꯥ ꯉꯟꯅ ꯃꯝꯕꯒ ꯄꯨꯡ 4 ꯃꯈꯥꯏ 5 ꯇꯥꯗ꯭ꯔꯤꯉꯩꯗ ꯃꯝꯕꯒ ꯑꯗꯩꯗꯤ ꯏꯪꯕꯒꯀꯣ ꯑꯗꯨꯝ ꯑꯊꯦꯡꯕ ꯑꯍꯤꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯦ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯇꯩꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯒ ꯑꯣꯏꯅꯗꯤ ꯕ꯭ꯔో ꯐꯣꯟ ꯂꯩꯕꯁꯦ ꯒꯦꯝꯒꯤꯗ ꯈꯔ ꯈꯜꯂꯒ ꯂꯩꯕꯅꯤꯅ ꯁ꯭ꯋꯥꯃꯤꯒꯨꯝꯕ ꯏꯟꯐꯤꯅꯤꯛꯁ ꯑꯥꯏꯀꯨꯒꯨꯝꯕꯁꯦ ꯍꯦꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯩꯗꯤ ꯍꯥꯏ ꯍꯣꯏ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯗꯤ ꯑꯥꯏꯀꯨꯗꯨꯅ ꯏꯐ ꯐꯩꯌꯦꯅ ꯈꯜꯂꯤꯀꯣ ꯑꯗꯨꯃ ꯑꯩꯒꯤ ꯁꯖꯦꯁꯟꯅꯤ ꯇꯨꯝꯕꯗꯤ ꯑꯩꯈꯣꯏꯗꯤ ꯆꯥꯡ ꯅꯥꯏꯗ꯭ꯔꯦ ꯃꯣꯕꯥꯏꯜ ꯍꯦꯛ ꯄꯥꯏꯔꯕ ꯑꯗꯨꯝ ꯇꯨꯝꯕ ꯊꯦꯡꯅꯗꯣꯏꯅꯤ ꯍꯥꯏ ꯃꯗꯨ ꯇꯧꯕꯅꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯋꯤ ꯃꯗꯨ ꯐꯠꯇꯤ ꯐꯠꯇꯕ ꯍꯦꯕꯤꯠ ꯑꯃꯅꯤ ꯑꯩ ꯏꯁꯥꯃꯛꯅꯁꯨ ꯈꯪꯉꯤꯕꯅꯤ ꯃꯗꯨ ꯁꯦꯝꯗꯣꯛꯄꯗꯤ ꯌꯥꯝ ꯋꯥꯕ ꯄꯣꯠ ꯑꯃꯅꯤ ꯑꯩꯗꯤ ꯍꯧꯕꯗ ꯌꯦꯡꯉꯛꯏꯁꯦ ꯍꯥꯏꯌꯦ ꯋꯥꯅꯤ ꯉꯁꯥꯏ ꯍꯧꯕꯗ ꯌꯦꯡꯉꯛꯏꯁꯦ ꯂꯥꯏꯐꯁꯦ ꯍꯧꯕꯗꯩ ꯄꯨꯡ ꯑꯃ ꯍꯦꯜꯂꯕꯁꯦ ꯑꯗꯨꯝ ꯆꯤꯡꯈꯩ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯋꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯔꯤ ꯖꯣꯕ ꯇꯧꯅꯕ CGL UPSC IAS ꯀ꯭ꯂꯤꯌꯥꯔ ꯇꯧꯒꯦ ꯈꯜꯂꯤ ꯍꯣꯏ ꯌꯥꯝ ꯐꯩ ꯑꯦꯄꯤꯌꯔ ꯇꯧꯕꯤꯌꯨ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯍꯣꯠꯅꯕ ꯀꯟꯕ ꯍꯣꯠꯅꯕ ꯂꯦꯞꯄꯤꯒꯅꯨ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯁꯣꯏꯗꯅꯃꯛꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯅ ꯋꯤꯁꯁꯨ ꯇꯧꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ
UPSC examda combined graduate level gumba gi examda achou achou officer oirakpa mi masing yamna matik chaba mi masing mayam ama leirakpa haibase kai haini yam chawthokchani ngai ni khoi su kana boi duni khoi da su Manipur da su nungai bu do helaktuni mai pak su oibu hai tare pro gaming earbuds amta habiramo 1k gi manungda Polishing amagi manung dadi gaming gi damakta earbuds se ai kano kari hai maming do kaure kari ai maming do chap chap ningsing mangam dre bo kutak ta hairak pasita ko ai gi channel do yengyo ai gi community post ai na lupa lising ama piba direct 999 piba kano ama ai na suggest tawagi ama lai gi bane madu do yengba yai adu do ma khara phai lupa lising ama gi chang sida maming do ai chap chap se kaw thokre ngaktang sida or we are nothing phone se kamai to ge bro nothing phone 3a gumbadi phai adu ga moi gi nothing phone 3 have a kano handak flagship bam thok ke do madu di phatre moi nothing phone 4 2 roy hena company direct announce to grabni ko moi flagship phone sa ba khara lepani 3a bhaudi dum yai hai tare moi Oppo 15 Pro ga mini ga si karam mana hena phagani am ba suggest to bi ha chai sina badui matung ina di pole sina ba compact oiba nungai bagi oina khalaga de di Oppo Reno 15 Pro mini dun hena pami aduga game sanabu gumba pambagi battery khara kuina khangbu aita di 15 Pro dun fani camera kare display khara chawrakpa battery khara chawrakpa heat dissipate to bagi ga sagi keno do sar chawrakpa mana kitang di heat kan no fani hai tare adu de mayam se live se loishanaba tawrage na khali comment tawning lairaga su dum ama ani isalakwa dum yengkhige adu loidi loisalage pung tara henjalakpa matam budi yam kanna ka ena thengba ekta du hanga thengbudi oidribra khalle dubo aije phambada wasale ngasai gi pung am hen lepta be dum phamjalakpa ga aduga ke hani jang se yam ka ena phajana tasengna pharabra idu su oidabagi ko khitang nungai du nani low latency MSC kaya fau laibada nungai bo oidino low latency je millisecond se ko li inkhai hai tare ne game guma sana bada koina button da mobile da koina number matam nongai ka pa ta ngai ka pa do ingon da nakong da latency do kui raga di ma da tap na lak ne phone da nang ka tang ka tap na tarak tu ne aduna adu gi latency do yam likpa thivio adu warga di khara nungai ni bai tawragi yam bai hai hoi kana tawrasi kaina namba matam do aisu tanja do lorage good night bro have a sweet dream hydro kaino see you next week hoi mathang hapta da mu thengna se mathang hapta da sumaina nungai ba comment myam ga wari watai nungai ba myam sana se 47 se yabra hai millisecond 47 se kitang yam ba male maunde kitang hanta ba yengo adum yadi ai adu millisecond 40 millisecond hai je kaino ni minute amagi tangkhai fajala ka dore ko 30 aduduna kaino hai tare second amagi kaino ni sorry second amagi haiba millisecond haibsa aduna adum yadi yai aduda ki tang hantaba lairaga di fare laitraga di adu budget range da isu yam kanna leiramdau di man de ba ko ngasagi budget to lising amagi manung da lairakpani na ma yam ka hena adudai hena faba features ke di yam bada yauro e ba ko aduduna adudu yengbiro adu pitron natte maming je kaure ai chinjida haidok ngumdre masak to di mitchido sisu ningsing leire yam phajabane design ga so adum aina si leiba yai na suggest tawge na aina ai no the community post ga thabane ai channel da changa kanda ai community da changa ga yengbiyo dum ai link su yarangone dum yengbe yai trigger kraken x1 layo yam nungai bane gaming mode so yaubane ai di sinai 1k ge manung da phangmane hoi adu man hai si su singkai na hai su yengo aduga keno do yara ga di ko game guma sana ba sei gumba ta ba di wire yaw ba sina di quite best ni ko simdi khangbi ru pa chani yang khai da pe so hom da pe so man adum laksara ni hoi bro loisan la se mathangi live thengna se ai fari hai hoi ngasi gi oina di loisan ba tawra se mathangi hapta da mu thengna se mayam ngasi wari sanari ba simaina sidagi hena nungai ba wari mayam ama sana se mayam na khangdaba lem du su dum ai zum suggest to ya ba du tawrake aduga nungai hen se hai tare live show aduga channel se ai mamangi hapta handa ki jaki hapta je
ꯁꯥꯡꯉꯝꯗꯕꯒꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯑꯩ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯩꯅ ꯑꯣꯏꯈꯤꯕ ꯐꯤꯕꯝꯗꯨ ꯑꯋꯥꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯊꯥꯒꯠꯈꯤꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗꯗꯤ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯀꯦꯅ ꯀꯟꯅ ꯈꯜꯂꯤ ꯊꯥꯁꯨ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯌꯦꯡꯉꯀꯥꯟꯗ ꯁꯤꯌꯔ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯅꯧꯕꯁꯤꯡ ꯊꯦꯡꯅꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯣ ꯍꯥꯏꯅ ꯃꯌꯥꯝꯗꯁꯨ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯣ ꯆꯦꯅꯦꯜꯁꯦ ꯈꯤꯇꯪ ꯒ꯭ꯔꯣꯠ ꯂꯩꯅꯕ ꯑꯗꯨꯃ ꯑꯩꯅ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯦꯜꯞ ꯇꯧꯕꯤꯌꯨ ꯍꯥꯏꯅꯀꯣ ꯑꯌꯥꯝꯕ ꯄꯋꯥꯔ ꯕꯦꯡꯛ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯄꯋꯥꯔ ꯕꯦꯡꯛꯒꯤ ꯃꯇꯥꯡꯁꯦ ꯚꯥꯏꯌꯥ ꯑꯗꯣꯝꯒꯤ ꯕꯖꯦꯠꯇꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯥꯏꯇꯥꯔꯦ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯑꯁꯨꯛ ꯄꯤꯕ ꯈꯣꯠꯄ ꯑꯃ ꯄꯥꯝꯃꯤ ꯀꯔꯝꯕꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣ ꯑꯃ ꯍꯦꯛꯇꯗ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯗ ꯑꯩ ꯌꯦꯡꯉꯀꯥꯟꯗ ꯀꯃꯦꯟꯗꯨꯗ ꯔꯤꯄ꯭ꯂꯥꯏ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯤꯔ ꯂꯩꯕ ꯌꯦꯡꯉꯒ ꯂꯩꯕ ꯑꯗꯨꯒ ꯑꯃꯨꯛ ꯀꯔꯝꯕꯅ ꯐꯒꯗꯒꯦꯅ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯐꯁꯤꯗ ꯍꯥꯏꯕꯗꯣ ꯌꯥꯏ ꯑꯗꯨꯕꯨ ꯃꯇꯝꯁꯨ ꯁꯥꯡꯅ ꯆꯪꯒꯅꯤ ꯑꯗꯨꯒ ꯈꯨꯗꯣꯡꯁꯨ ꯈꯤꯇꯪ ꯆꯥꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯗꯨꯝ ꯑꯩ ꯊꯤꯔꯒ ꯌꯦꯡꯒꯗꯧꯕꯗꯣ ꯗꯤꯚꯥꯏꯁ ꯑꯇꯣꯞꯄ ꯑꯃꯗ ꯌꯦꯡꯒꯗꯕꯗꯣ ꯑꯗꯨꯒꯤꯅꯦ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 9 ꯆꯞ ꯆꯥꯅ ꯐꯥꯔꯦꯕꯀꯣ 3K ꯐꯥꯎꯕꯗ ꯍꯣꯏ ꯂꯨꯄꯥ ꯂꯤꯁꯤꯡ 2 3 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄꯋꯥꯔ ꯕꯦꯡꯛꯒꯤ ꯃꯇꯥꯡꯗꯗꯤ MIꯁꯦ ꯑꯗꯨꯝ ꯐꯕꯅꯤꯀꯣ ꯁꯥꯎꯃꯤ ꯍꯥꯏꯇꯥꯔꯦꯅꯦ MIꯒꯤ ꯄꯋꯥꯔ ꯕꯦꯡꯛꯁꯦ ꯑꯗꯨꯝ ꯐꯕꯅꯤ ꯑꯗꯣ ꯈꯤꯇꯪ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯕ ꯐꯣꯟ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤꯅ ꯈꯤꯇꯪ ꯐꯥꯁ ꯆꯥꯔꯖꯤꯡ ꯑꯣꯏꯕ ꯌꯦꯡꯉꯣ ꯑꯗꯨꯝ ꯌꯥꯏ ꯑꯃ ꯍꯦꯛꯇ ꯍꯥꯏꯇꯥꯔꯦ ꯂꯨꯄꯥ ꯂꯤꯁꯤꯡ 3ꯒꯤ ꯆꯥꯡꯁꯤꯗ ꯑꯗꯨꯝ 65 ꯋꯥꯠꯀꯤꯒ ꯐꯪꯉꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯦꯝꯕ꯭ꯔꯦꯟꯒꯤꯁꯨ ꯂꯩ ꯑꯦꯝꯕ꯭ꯔꯦꯟꯒꯤꯁꯨ ꯐꯕꯅꯦ 65 ꯋꯥꯠꯀꯤ ꯂꯨꯄꯥ ꯂꯤꯁꯤꯡ 3 3.5 ꯁ꯭ꯋꯥꯏꯗ ꯂꯩꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯀꯥꯏꯅꯅꯕ ꯇꯧꯔꯁꯤꯅꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯑꯝꯇꯪ ꯕꯥꯏ ꯍꯥꯏꯅ ꯀꯃꯦꯟ ꯑꯃꯇꯪ ꯊꯥꯒꯠꯆꯔꯤ ꯍꯥꯏ ꯑꯣꯀꯦ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯀꯥꯏꯅꯔꯁꯦ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯅ ꯑꯃꯃꯝꯇꯪ ꯃꯊꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯑꯗꯨꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯃꯊꯪꯒꯤ ꯂꯥꯏꯐ ꯃꯊꯪꯒꯤ ꯀꯩꯅꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯁꯤ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯅꯕ ꯍꯣꯠꯅꯔꯛꯀꯦ ꯊꯥꯒꯠꯂꯛꯀꯦ ꯁꯣꯏꯗꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯥꯏꯅꯅꯕ ꯇꯧꯔꯁꯦ ꯉꯁꯤꯒꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯁꯦ ꯃꯌꯥꯝꯅ ꯒꯨꯗ ꯅꯥꯏꯠ ꯇꯧꯁꯜꯂꯛꯄꯒꯤ ꯀꯃꯦꯟꯗꯣ ꯑꯩ ꯌꯦꯡꯉꯤꯕꯅꯤ ꯂꯥꯛꯑꯒꯁꯨ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯛꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯀꯥꯏꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯍꯣꯏ ꯃꯁꯤꯡꯈꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ